Namu kurumjari doneng birbis impact news ni Rajnang Thangbam lekai wakat ki humputra taruk sub episode sida mayambu amuk hana daranok chari ngasi ki episode sida kairau assembly constituency ki manung channel laiba kairau wangkhem ki miyamna karam awaba kudung chada ba mayung lagi habsi ngasi ki episode sida khaminarsi. So welcome to yet another episode of lekai wakat presented by impact news ta da batahoro udabahoro kairau wangkhem ki lai harau phamni ima nongmai lairembi harau ba nomai numit ngarang hadalo kita ngari hari ba laibung siki hek mamang maksida water supply ki pipe hai batare amadi lere ising se lampa malenga siki so ada sanabun ama sulere adu bata sing ising se nungti gelak pajala ne nungti gelak ra su lempa na kona na lekai gi yimdong sing da ising se phangal le jala habasi lekai gi ima event sing le ising se da wari sara ka kaminar se ko ima ama dukan mangdale ri ma dang jage ma kang pali ge wangkem sibo Kandi nungai maju bu ising gi water supply ki piri ro na traga a ching di center alai nung dai wor ma ne dai bu supply gi nati thapa jo nati na thar ki hujik tar ki non da di jalak ke adan no mathak ta hen pam le ri se lai bung da asidagi ki no no ma ga au ta ta water supply gi nati nati water supply gi sing oram drai di water supply sing or kun nge mathak ta lai bung gi manak sida hen pam le ri se masi no ma ga na sing son tar tu ni mani sing je thangna sana ba de dum ya ya aki ji haura poni mai de na pi bini si ni Ising kera wai handpump to. water supply le terus Water supply lei ti lei jani ini bung keno da tu ko. iril bung de le ba Koi si kita ngi wai. iril bung de sing je tharam bro hujik su thari bro tharak bro Lami dong kiam nungai tere tu ko ising ni di kita awal su lei. napsa ya the national food security act ki makha da lekai da cheng kilo manga ma haidi mi ma da phangan mado adu ki ration ka to phangbira bra cheng phangba hubira Tu di phang dia. card phangam Ka ti phang. cheng di phang Ka lai si keno de. ration card Ana tu phang di. ani ari Ari. il card Oh BPL ka tu lei ada amat di lei. BPL card no hujik cheng phang roi ba anu upa card ration card anu budo priority household ki card to adu yaw de cheng phang Hoi hoi. adu phang ba Phang dia. bi dri Oh pi dia. si pradhan kai le bar pradhan Lei. Oh. bar lekai jali Lei. mana di hydro pirani phang Harap ti hai gum to ya tu bu ma gi thabak ni na ko chu khang de. supply ising se ngasi phau bada wangkhem kera wangkhem na ngasi phau do water supply ising ji thakri ba glass ama ꯊꯛꯇ꯭ꯔꯤ ꯒ꯭ꯂꯥꯁ ꯑꯃ ꯊꯛꯇ꯭ꯔꯤ ꯑꯗꯨꯒ ꯃꯁꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛꯁꯨ ꯂꯥꯛꯀꯅꯤ ꯍꯥꯏꯕ ꯊꯥꯖꯕ ꯋꯥꯏ ꯃꯔꯝꯗꯤ ꯀꯩꯅꯣꯗ ꯑꯥꯗ ꯆꯤꯡ ꯃꯌꯥꯗ ꯑꯃ ꯁꯥꯏꯌꯦꯕ ꯑꯩꯈꯣꯏꯒꯤ ꯋꯥꯇꯔ ꯁꯄ꯭ꯂꯥꯏꯒꯤ ꯇꯦꯡꯀꯤ ꯑꯃ ꯑꯗꯨ ꯇꯧꯅꯦꯅ ꯕꯤꯗꯨꯔꯒꯤ ꯑꯩꯈꯣꯏ ꯑꯦꯝ ꯑꯦꯜ ꯑꯦ ꯃꯃꯥꯡꯗ ꯂꯩꯈꯤꯕ ꯃꯇꯝꯗ ꯁꯥꯔꯝꯕ ꯑꯗꯨ ꯍꯧꯖꯤꯛ ꯂꯥꯛꯏꯕ ꯑꯦꯝ ꯑꯦꯜ ꯑꯦꯁꯤꯡꯁꯨ ꯏꯔꯤꯟꯗꯒꯤ ꯑꯃꯨꯛ ꯄꯥꯏꯞꯇꯣ ꯇꯤꯡꯉꯒ ꯍꯦꯛꯇ ꯄꯨꯔꯛꯑꯗꯕꯅꯦꯅ ꯇꯧꯔꯝꯃꯦ ꯀꯣ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯑꯗꯨ ꯋꯥꯅ ꯇꯩꯅꯕꯗ ꯂꯣꯏ ꯃꯥꯡꯉ ꯂꯩꯔꯦ adu kair le ꯂꯣꯏ ꯀꯥꯏꯔꯦ yang puir ke tengki saram ꯀꯨꯏꯔꯦ ꯆꯍꯤ ꯀꯨꯟ ꯑꯗꯒꯤ ꯑꯍꯟꯕ ꯑꯆꯧꯒꯤꯗ ꯑꯣꯏꯔꯝꯕ ꯑꯍꯟꯕꯨ ꯁꯤꯌꯦ ising krai di hombiru ge hand pump sidegi Hempam dai ne. ising je hand pump de nung ti sokpi bra pukri kai ge sina bra Hempam dai nung ti su. kai sida ising gi yam khudong jam le hand pump khak le adu hand pump sendang na leiba kangu gi di hand pump sidegi ising si janari hojik sanabu nama thanom me masi ising si jana gu dong to mathak ta ka khalaga hai hand pump je nom tu anu ba khoi gi napsa gi cheng ji phangnab gi damakta koi lekai gi local authority hai tarne member pradhan sing jina ming chen bi gi ba khot padi leibra Lai ne adu di. phangani kholani ga da hai ra abo Angani dai. yam kur ge Kuira. ใช่ที่มันนุ่งแต่เชียงชีอันนี้อุ้มหลักอย่างไร pds ki cheng to เอาวิธีเชียงชี anau ba napsa gi food security ki card pirga cheng kilo de lupa hum mi mada kilo manga pi ni habdo adu phangba horbo phangdri hai พังดิ member na ga kai mai pradhan na ga loi tumin le การนี้เป็นบอกมานามันบอกไหน leka sid di card su phangdri cheng phangni phango ju kem khangdri kana ni yendo nu ju khangdri card sembir ra ju khangdri card sembir ga hatri ฮัลโหล hatri ครับ kana ai phangdu ju khangdri พังดิ Lekai Wakat. Jadi semua lain yang ngah le di kiu le tana ising jok tana mate amla khana baga yaw la leka simi ko de ma sidalo yana bai wara top leka de leina basu yaw idna ko lai badi khara ma lai khara di lai di khoi paisa thok to me kai ising lai doi no khoi dia sing ri kai su ne hana ti pds ki cheng yalamidna adu hoji anau ba card pirga cheng kilo am de lupa hum bi bodo adu phanghandri hairi leka sida card nung di pi to kharap pi bu yaw re mai phang ak khang de adugi moi paisa khai ni adugi ni ada gi ni paisa to phakai de khai me marana amata ju ude adagi moina noi kari ya
ꯑꯥꯗ ꯊꯝꯕꯗꯨꯕꯣ ꯑꯣꯐꯤꯁꯇ ꯊꯝꯕ ꯀꯩꯅꯣ ꯍꯥꯏꯗꯩꯅꯦ ꯄꯩꯁꯥ ꯂꯧꯊꯣꯛꯄꯒꯤ ꯊꯝꯕꯤꯅꯦꯅ ꯐꯣꯇꯣ ꯀꯥꯞꯄꯤ ꯕꯦꯡ ꯑꯦꯀꯥꯎꯟ ꯍꯥꯡ ꯑꯀꯥ ꯍꯥꯟꯕꯒꯤ ꯑꯗꯨꯁꯨ ꯄꯤꯕꯤꯗꯦ ꯏꯃꯥꯗꯤ ꯄꯪꯒꯔ ꯀꯩꯗꯧ ꯈꯪꯗꯦ ꯋꯥꯡꯖꯟꯕꯤ ꯄꯨꯡꯃꯥꯡ ꯃꯥꯡꯉꯦꯅꯦ ꯀꯥꯔꯒꯤ ꯊꯕꯛꯇꯤ ꯁꯨꯍꯟꯗ꯭ꯔꯣ ꯁꯨꯗꯦ ꯆꯦꯡꯁꯨ ꯌꯦꯟꯗꯦ ꯇꯦꯁꯤꯡꯁꯨ ꯌꯦꯟꯗꯦ ꯀꯔꯤꯝ ꯇꯧꯗꯦ ꯑꯅꯧꯕ ꯔꯥꯁꯟ ꯀꯥꯔꯗꯇꯣ ꯐꯪꯗ꯭ꯔꯤ ꯑꯩꯈꯣꯏꯗꯤ ꯀꯥꯔꯠ ꯄꯥꯏꯗꯦ ꯀꯥꯔꯠ ꯄꯥꯏꯗꯅ ꯂꯧꯋꯦ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯌꯦꯜꯂꯤꯕ ꯆꯦꯡꯕꯨ ꯌꯦꯟꯗꯦ ꯌꯦꯟꯗꯦꯕ ꯌꯥꯝ ꯀꯨꯏꯔꯒ ꯌꯦꯟꯈꯤꯗꯕ ꯀꯨꯏꯔꯦꯕ ꯊꯥ ꯑꯃꯅꯤꯁꯨ ꯍꯦꯜꯂꯝꯃꯅꯤ ꯑꯅꯧꯕ ꯀꯥꯔꯗꯁꯨ ꯂꯥꯛꯇ꯭ꯔꯤ ꯑꯅꯧꯕ ꯆꯦꯡꯁꯨ ꯂꯨꯄꯥ 3 ꯄꯤꯕ ꯆꯦꯡ ꯐꯪꯗ꯭ꯔꯤ ꯐꯪꯗꯦ ꯑꯩꯈꯣꯏꯗꯤ ꯑꯗꯨꯒ ꯃꯦꯝꯕꯔꯅ ꯀꯔꯤꯅ ꯍꯥꯏꯔꯛꯄ ꯈꯣꯠꯂꯛꯄꯗꯤ ꯂꯩꯇ꯭ꯔꯣ ꯅꯣꯏ ꯀꯥꯔꯗ ꯐꯪꯒꯅꯤ ꯆꯦꯡ ꯐꯪꯒꯅꯤ ꯂꯩꯇꯦ ꯍꯥꯏꯗꯦ ꯀꯩꯝꯇ ꯑꯦꯖꯦꯟꯠꯒ ꯂꯩꯔꯤꯕ ꯖꯥꯠꯂꯣ ꯀꯅꯥ ꯑꯣꯏꯅꯤꯒ ꯍꯥꯏ ꯈꯪꯗꯦ ꯑꯦꯖꯦꯟꯒ ꯑꯝꯇꯁꯨ ꯑꯝꯇ ꯈꯪꯗ꯭ꯔꯤ ꯈꯪꯗꯦ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯁꯦ ꯆꯥꯎꯈꯠꯇꯕꯗ ꯈ꯭ꯋꯥꯏꯗꯩ ꯈꯝꯊꯦꯡ ꯁꯤꯒꯨꯝꯕ ꯀꯩꯅꯣ ꯖꯒꯥ ꯑꯃꯨꯛ ꯂꯩꯔꯝꯃꯔꯣꯏ ꯏꯝꯐꯥꯜꯗꯩꯁꯨ ꯌꯥꯝ ꯅꯛꯏꯕ ꯃꯐꯝꯅꯤ ꯀꯤꯂꯣꯃꯤꯇꯔ 10ꯗ ꯂꯩꯕ ꯃꯐꯝꯅꯤ ꯑꯗꯨꯒ ꯆꯥꯎꯈꯠꯄꯒꯤ ꯃꯉꯥꯟꯗꯤ ꯁꯨꯡꯌꯧ ꯌꯧꯗ꯭ꯔꯦ ꯏꯅꯛ ꯅꯛꯅ ꯀꯔꯤꯝꯇ ꯈꯨꯗꯣꯡꯆꯥꯕ ꯁꯔꯀꯥꯔꯒꯤ ꯑꯣꯏꯔꯣ ꯀꯔꯤꯒꯤ ꯑꯣꯏꯔꯣ ꯈꯨꯗꯣꯡꯆꯥꯕ ꯑꯝꯇ ꯐꯪꯗꯦ ꯁꯤꯗ ꯆꯦꯡꯒꯤ ꯂꯨꯄꯥ 3ꯗꯤ ꯂꯥꯏ 10ꯗꯐꯥꯎ ꯐꯪꯗꯦ ꯑꯗꯒꯤ ꯑꯩꯈꯣꯏ ꯁꯤꯜ ꯂꯥꯡꯉꯤꯕꯅꯅꯤ ꯈꯪꯗꯦ ꯀꯔꯤꯅ ꯑꯩꯈꯣꯏꯒꯤ ꯑꯗꯨꯒꯤ ꯀꯥꯔꯗ ꯍꯥꯟꯅ BPLꯒꯤ ꯐꯥꯎ ꯂꯩꯇ꯭ꯔꯤ ꯑꯗꯨꯒꯤ BPL APL AY ꯀꯥꯔꯗ ꯀꯥꯗꯨ ꯅꯪ ꯄꯤꯕ ꯅꯠꯇꯦ ꯑꯃꯠꯇ ꯂꯩꯇ꯭ꯔꯤ ꯀꯥꯔꯗꯁꯤꯗꯤ ꯇꯣꯛꯈ꯭ꯔꯣ ꯇꯣꯛꯈ꯭ꯔꯅ ꯁꯤꯅꯤ ꯑꯩꯈꯣꯏꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯇꯕ ꯑꯗꯩ ꯏꯁꯤꯡꯒꯤ ꯑꯣꯏꯔꯣꯏꯗꯕ ꯄ꯭ꯂꯥꯟꯅꯦ ꯁꯤꯗ ꯑꯃ ꯇꯧꯔꯝꯃꯤꯁꯦ ꯆꯍꯤ ꯀꯨꯏꯔ ꯆꯍꯤ 10ꯒꯤ ꯃꯃꯥꯡꯗ ꯁꯥꯔꯝꯕꯅꯤ ꯑꯗꯣ ꯑꯁꯤꯒꯤ ꯄ꯭ꯂꯥꯟꯁꯦ ꯀꯩꯅꯣꯒꯤ ꯃꯣꯏꯒꯤ ꯈꯨꯗꯣꯡꯆꯥꯕ ꯌꯦꯡꯕꯅꯤ ꯀꯩꯝꯇ ꯀꯥꯟꯗ꯭ꯔꯕ ꯃꯣꯏ ꯄꯥꯏꯞ ꯂꯥꯏꯟ ꯇꯤꯡꯉꯤꯕ ꯈꯣꯠꯂꯤꯕꯁꯦ ꯀꯗꯥꯏꯗ ꯊꯝꯃꯤꯅꯣ ꯀꯗꯥꯏꯗ ꯏꯁꯤꯡ ꯂꯧꯔꯒ ꯀꯗꯥꯏꯗ ꯊꯛꯈ꯭ꯔꯕꯅꯣ ꯑꯗꯨ ꯂꯣꯛꯇꯨꯗꯤ ꯍꯧꯖꯤꯛ ꯏꯁꯤꯡ ꯂꯩꯇ꯭ꯔꯦ ꯀꯪꯈ꯭ꯔꯦ ꯀꯗꯥꯏꯗ ꯂꯧꯔ ꯄꯤꯗꯣꯏꯅꯣ ꯈꯪꯗꯦ ꯑꯔꯦꯝꯕ ꯄ꯭ꯂꯥꯟꯅꯤ ꯀꯩꯝꯇ ꯀꯥꯟꯗꯕ ꯄ꯭ꯂꯥꯟꯅꯦ ꯍꯧꯖꯤꯛ ꯗꯒꯤ ꯆꯤꯡꯉ ꯄꯤꯅꯤꯒ ꯅꯠꯇꯕ ꯂꯣꯛꯇꯒꯤ ꯇꯥꯔꯛꯄ ꯏꯁꯤꯡꯗꯣ ꯂꯧꯁꯤꯜꯂ ꯄꯤꯅꯤ ꯊꯥ ꯀꯌꯥ ꯆꯠꯇꯣꯏꯅꯣ ꯑꯗꯨꯒꯤ ꯂꯣꯛꯇ ꯏꯁꯤꯡꯗꯨꯅꯕꯨ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯏꯔꯤꯟꯗꯩ ꯄꯤꯅꯦꯅ ꯇꯧꯔꯝꯃꯦ ꯕꯥꯏꯁꯨ ꯆꯥꯎꯕꯤ ꯑꯃ ꯇꯧꯔꯝꯃꯦ ꯑꯁꯔ ꯀꯛꯊꯠꯂ ꯇꯣꯛꯈ꯭ꯔꯦ ꯏꯔꯤꯜ ꯋꯥꯇꯔ ꯁꯄ꯭ꯂꯥꯏꯗꯒꯤ ꯏꯔꯤꯜꯕꯨꯡ ꯋꯥꯇꯔ ꯁꯄ꯭ꯂꯥꯏꯗꯒꯤ ꯄꯤꯅꯦ ꯇꯧꯔꯝꯃꯦꯕ ꯄꯤꯅꯦ ꯇꯧꯔꯝꯃꯦ ꯑꯗꯣ ꯂꯥꯏꯟꯗ ꯇꯤꯡꯉꯝꯃꯦ ꯁꯣꯔꯣꯛꯇ ꯕꯥꯏꯁꯨ ꯆꯥꯎ ꯄꯤꯁꯛ ꯄꯤꯛꯄ ꯈꯔ ꯑꯗꯨ ꯌꯨꯝ ꯈꯨꯗꯤꯡꯒꯤ ꯊꯣꯡꯒꯥꯡ ꯈꯨꯗꯤꯡꯒꯤ ꯑꯩꯈꯣꯏꯒꯤ ꯏꯁꯤꯡ ꯌꯥꯅꯅꯕꯗꯣ ꯍꯥꯏꯗ꯭ꯔꯦꯟꯇꯣ ꯑꯗꯨꯒ ꯁꯥꯗꯅ ꯇꯧꯔꯝꯃꯦ ꯏꯁꯤꯡ ꯃꯔꯤꯛ ꯑꯃꯐꯥꯎ ꯐꯪꯗꯅ ꯑꯗꯨꯝ ꯇꯣꯛꯈꯤꯕ ꯀꯔꯤꯝ ꯀꯥꯟꯅꯗꯦꯕ ꯁ꯭ꯋꯥꯏꯒꯤ ꯁꯤꯗꯒꯤ ꯗꯥꯏꯔꯦꯛ ꯆꯦꯟꯕ ꯒꯥꯔꯤꯗꯤ ꯂꯩꯇꯕ꯭ꯔꯥ ꯑꯇꯣꯞꯄ ꯃꯤꯒꯤ ꯌꯥꯏꯔꯤꯄꯣꯛꯀꯤ ꯒꯥꯔꯤ ꯇꯣꯡꯕꯩ ꯋꯥꯔ ꯅꯠꯇꯦ ꯑꯩꯈꯣꯏ ꯁꯤꯒꯤ ꯗꯥꯏꯔꯦꯛ ꯒꯥꯔꯤ ꯂꯩ ꯑꯗꯨ ꯄꯥꯔꯀꯤꯡꯗꯤ ꯀꯦꯝ ꯇꯨ ꯏꯝꯐꯥꯜ ꯋꯥꯔꯜ ꯀꯦꯞꯇ ꯏꯝꯐꯥꯜ ꯂꯩ ꯑꯗꯨꯒ ꯑꯣꯛꯇꯣ ꯐꯅꯌꯥꯝ ꯃꯁꯤꯡ ꯌꯥꯝꯃꯤ ꯑꯗꯨꯒ ꯄꯥꯔꯀꯤꯡꯗꯤ ꯃꯈꯥꯗ ꯑꯣꯏ ꯆꯠꯊꯣꯛ ꯆꯠꯁꯤꯟꯗꯤ ꯀꯩꯁꯨ ꯑꯋꯥꯕ ꯂꯩꯇꯦꯕ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯂꯝꯕꯤ ꯅꯨꯡꯉꯥꯏꯇꯕ ꯋꯥꯈꯠꯇꯅꯦ ꯂꯝꯕꯤ ꯅꯨꯡꯉꯥꯏꯇꯕꯒꯤ ꯑꯩꯈꯣꯏ ꯉꯥꯔꯦꯟ ꯂꯝꯕꯤꯁꯤꯁꯨ ꯌꯥꯗ꯭ꯔꯦ ꯏꯝꯐꯥꯜ ꯉꯥꯔꯦꯟ ꯂꯝꯕꯤꯁꯨ ꯄꯨꯡꯀꯥꯏ ꯀꯥꯏꯔ ꯂꯩꯔꯦ ꯁꯦꯝꯕꯤꯗ꯭ꯔꯦ ꯀꯅꯥꯝꯇ ꯊꯝꯃꯁꯤꯅ ꯁꯦꯝꯕ ꯑꯃꯅ ꯁꯦꯝꯕ ꯑꯗꯨ ꯑꯁꯤꯕꯨ ꯌꯦꯡꯕꯗ ꯍꯥꯏꯔꯤꯁꯤꯅꯦ ꯑꯩꯈꯣꯏ ꯁꯣꯝꯒꯤ ꯏꯝꯐꯥꯜ ꯏꯁꯀꯤ ꯑꯣꯏꯅ ꯁ꯭ꯋꯥꯏꯁꯤꯗ ꯀꯩꯅꯣꯒꯤ ꯏꯝꯐꯥꯜ ꯇꯨ ꯌꯥꯏꯔꯤꯄꯣꯛꯁꯦ ꯃꯁꯤ ꯂꯝꯕꯤꯁꯤ ꯁꯨꯒꯨꯝꯕ ꯂꯝꯕꯤꯁꯤ ꯑꯇꯩꯗ ꯎ ꯐꯪꯉꯔꯣꯏ ꯌꯥꯝꯅ ꯁꯥꯊꯤ ꯃꯑꯣꯡꯗ ꯂꯩꯔꯤꯁꯤ ꯋꯥꯡꯈꯦꯝꯁꯤ ꯌꯥꯝꯅ ꯂꯥꯞꯄ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ 0 ꯃꯥꯏꯜꯗꯒꯤ ꯏꯝꯐꯥꯜ ꯁꯤꯇꯤꯗꯒꯤ ꯀꯤꯂꯣꯃꯤꯇꯔ 10ꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯃꯐꯝꯅꯤ ꯏꯝꯐꯥꯜ ꯁꯤꯇꯤꯗꯒꯤ ꯍꯥꯏꯒꯠꯂꯒ ꯋꯥꯡꯈꯩ ꯑꯟꯗ꯭ꯔꯣ ꯄꯥꯔꯀꯤꯡꯗꯒꯤ ꯗꯥꯏꯔꯦꯛ ꯀꯣꯡꯕ ꯕꯖꯥꯔꯗꯒꯤ ꯑꯩꯈꯣꯏ ꯏꯔꯤꯜꯕꯨꯡ ꯇꯝꯅ ꯂꯥꯛꯑꯒ ꯏꯔꯤꯜꯕꯨꯡ ꯊꯣꯡꯗꯒꯤ ꯀꯩꯔꯥꯎ ꯇꯝꯅ ꯂꯥꯛꯄ ꯑꯗꯨꯒ ꯀꯩꯔꯥꯎ ꯂꯣꯝꯗ ꯍꯥꯏꯖꯤꯟꯕꯒꯤ ꯃꯍꯨꯠꯇ ꯑꯩꯈꯣꯏ ꯉꯥꯔꯤꯌꯟ ꯂꯝꯕꯤꯁꯤꯗ ꯆꯨꯝꯗ꯭ꯔꯤꯡ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯉꯥꯔꯤꯌꯟꯒꯤ ꯆꯤꯡ ꯈꯒ ꯍꯧꯔꯛꯄ ꯁ꯭ꯋꯥꯏꯁꯤda ꯀꯩꯔꯥꯎ ꯋꯥꯡꯈꯦꯝ ꯂꯩꯔꯦ ꯀꯤꯂꯣꯃꯤꯇꯔ ꯋꯤꯗꯤꯟ 10 ꯀꯤꯂꯣꯃꯤꯇꯔꯁ 11 ꯀꯤꯂꯣꯃꯤꯇꯔꯁꯇ ꯂꯩꯕ ꯌꯥꯝꯅ ꯅꯛꯄ ꯃꯐꯝꯅꯤ ꯂꯝꯕꯤ ꯂꯝꯒꯥꯡ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯁꯤꯒꯤꯁꯦ ꯒꯥꯔꯤ ꯑꯦꯛꯁꯤꯗꯦꯟ ꯀꯩ ꯌꯥꯝ ꯊꯣꯛꯄꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯂꯝꯕꯤꯁꯦ ꯑꯩꯈꯣꯏ ꯑꯅꯧꯕ ꯆꯦꯡ ꯆꯥꯛ ꯌꯦꯟꯕꯒꯤ ꯔꯥꯁꯟ ꯀꯥꯔꯗꯇꯣ ꯍꯧꯖꯤꯛꯐꯥꯎ ꯄꯤꯗ꯭ꯔꯤ ꯃꯥꯅꯦ ꯄꯤꯗ꯭ꯔꯤ ꯑꯗꯨꯗꯤ ꯑꯅꯧꯕ ꯀꯥꯔꯗꯇꯣ ꯐꯪꯗ꯭ꯔꯤꯕꯣ ꯅꯞꯁꯥꯅ ꯀꯧꯕꯅꯦꯕ ꯐꯨꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤꯅ ꯃꯌꯥꯝ ꯍꯥꯏꯕꯗꯣ ꯈꯪꯗꯦꯗ ꯑꯩꯈꯣꯏꯗꯤ ꯑꯗ ꯆꯤꯅꯤꯒꯥꯁꯨ ꯅꯍꯥꯟꯋꯥꯏ ꯈꯔ ꯐꯪꯉꯝꯕꯗꯣ ꯍꯧꯖꯤꯛꯇꯤ ꯐꯪꯈꯤꯗ꯭ꯔꯦ ꯀꯨꯏꯔꯦ ꯐꯪꯗꯕ ꯀꯂꯝꯅ ꯑꯃꯨꯛ ꯂꯥꯛꯅꯤꯔꯛꯂꯒ ꯌꯦꯡꯈꯤꯕꯗꯩ ꯁꯨꯡꯐꯪ ꯐꯪꯈꯤꯗ꯭ꯔꯦꯕ ꯂꯩꯀꯥꯏꯒꯤ ꯋꯥꯀꯠ ꯂꯥꯏ ꯍꯔꯥꯎꯕ ꯂꯣꯞꯀꯤ ꯃꯇꯨꯡꯒꯤ ꯁꯔꯣꯏ ꯈꯥꯡꯅꯕꯒꯤꯗꯃꯛꯇ ꯌꯥꯝ ꯀꯟꯅ ꯂꯩꯀꯥꯏꯒꯤ ꯏꯃꯥ ꯏꯕꯦꯟ ꯃꯌꯥꯝꯅ ꯑꯩꯈꯣꯏ ꯄꯣꯠ ꯆꯩ ꯁꯦꯝꯃꯤ ꯍꯥꯏꯇꯥꯔꯦ ꯁꯣꯝꯗꯁꯨ ꯑꯩꯈꯣꯏꯒꯤ ꯂꯥꯏ ꯀꯃꯤꯇꯤ ꯍꯥꯏꯒꯗ꯭ꯔꯥ ꯒ꯭ꯔꯨꯞ ꯑꯍꯜ ꯂꯃꯟ ꯈꯔ ꯂꯩꯔꯦ ꯄꯥꯕꯨꯡ ꯊꯪꯖꯒꯦ ꯄꯥꯕꯨꯡ ꯂꯩꯀꯥꯏꯁꯨ ꯀꯔꯝ ꯄꯥꯟꯕꯤꯔꯤꯒꯦ ꯀꯩꯔꯥꯎ ꯋꯥꯡꯈꯦꯝꯁꯤꯕꯨ ꯀꯩꯔꯥꯎ ꯋꯥꯡꯈꯦꯝꯁꯤ ꯑꯩꯈꯣꯏꯒꯤꯁꯤ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦ ꯑꯩꯈꯣꯏꯁꯤ ꯑꯋꯥꯠ ꯑꯄꯥꯁꯨ ꯌꯥꯝ ꯂꯩꯖꯩ ꯑꯗꯨ ꯀꯔꯤ ꯋꯥꯀꯠꯐꯝꯁꯨ ꯉꯁꯥꯏꯒꯤ ꯂꯥꯏꯔꯤꯛ ꯍꯩꯇꯕꯗꯨ ꯌꯥꯎꯖꯗꯕꯅꯤꯅ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯦꯟꯖꯔꯤ ꯁꯥꯔ ꯀꯩꯔꯥꯎ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯩꯔꯥꯎ ꯀꯦꯟꯗ꯭ꯔꯒꯤ ꯃꯅꯨꯡ ꯆꯟꯕꯅꯤꯅ ꯑꯩꯈꯣꯏ ꯀꯦꯟꯗ꯭ꯔꯒꯤ ꯂꯣꯀꯦꯜ MLA ꯀꯔꯤꯅ ꯌꯦꯡꯁꯤꯟꯕ ꯈꯔ ꯋꯥꯠꯄ꯭ꯔꯣ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯉꯤ ꯃꯥ ꯌꯦꯡꯁꯤꯟꯗꯕꯗꯤ ꯌꯦꯡꯁꯤꯜꯂꯤ ꯑꯩꯈꯣꯏ ꯋꯥꯀꯠꯇꯨꯀꯣ ꯑꯗꯨ ꯃꯥ ꯑꯗꯨꯝ ꯃꯈꯥ ꯇꯥꯕ ꯑꯗꯨꯝ ꯑꯩ ꯊꯕꯛ ꯇꯧꯖꯒꯦ ꯍꯥꯟꯅꯁꯨ ꯃꯇꯝ ꯈꯔ ꯑꯩꯈꯣꯏ ꯁꯟꯗ ꯂꯩꯖꯔꯨꯔꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯃꯥ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯔꯨꯂꯤꯡꯗ ꯂꯥꯛꯑꯕꯅꯤꯅ ꯃꯥ ꯑꯩ ꯊꯕꯛ ꯈꯔ ꯍꯧꯖꯔꯒꯦ ꯍꯥꯟꯅꯒꯤꯗꯣ ꯑꯩꯒꯤ ꯇꯧꯖꯕꯁꯤ ꯈꯤꯇꯪ ꯒꯣꯔꯃꯦꯟꯅꯁꯨ ꯇꯧꯋꯦ ꯋꯥꯏꯗꯕꯤꯗ ꯍꯥꯏꯒꯗ꯭ꯔꯥ ꯈꯪꯗꯦꯀꯣ ꯑꯗꯨ ꯃꯥ ꯍꯧꯖꯤꯛꯇꯤ ꯂꯝꯕꯤꯒꯥꯁꯤ ꯃꯇꯦꯛ ꯑꯃ ꯑꯩꯈꯣꯏ ꯊꯥꯎ ꯊꯥꯕꯒꯁꯨ ꯍꯧꯔꯦ ꯁꯤꯒꯤ ꯍꯦꯟꯄꯝ ꯑꯃꯈꯛꯇꯪꯁꯤꯅ ꯈꯨꯟꯁꯤꯃ ꯄꯤꯕꯗꯤ ꯌꯥꯗꯕꯅꯤꯅ ꯂꯥꯞꯄꯅꯦ ꯃꯌꯥꯝꯁꯨ ꯁꯣꯛꯄ ꯉꯝꯅꯔꯣꯏ ꯍꯣꯏ ꯑꯗꯨ ꯄꯨꯡ 9 ꯐꯥꯎꯕ ꯇꯥꯏꯌꯦꯕ ꯑꯩꯈꯣꯏꯁꯤ ꯀꯥꯂꯦꯟꯗꯗꯤ ꯑꯉꯥꯏꯅꯕꯗ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯁꯥꯔꯗ MLAꯗ ꯍꯣꯔꯦꯟꯗ ꯍꯥꯏꯖꯕ ꯀꯥꯟꯗ ꯃꯥ ꯏꯔꯤꯃꯨꯡꯒꯤ ꯋꯥꯇꯔ ꯁꯄ꯭ꯂꯥꯏꯁꯤꯅ ꯑꯩꯈꯣꯏ ꯁꯟꯅꯪꯁꯦꯝꯕ ꯃꯔꯤꯡꯁꯦ ꯁꯤ ꯄꯤꯕ ꯀꯥꯟꯗꯗꯤ ꯃꯥꯅ ꯏꯁꯤꯡꯁꯤ ꯐꯖꯅ ꯃꯔꯥꯡ ꯀꯥꯏꯔꯅꯤ ꯃꯇꯝ ꯈꯔꯗꯤ ꯉꯥꯏꯃꯤꯟꯅꯁꯤ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯁꯨ ꯀꯣ ꯍꯣꯏ ꯁꯥꯔ ꯑꯗꯨꯅ
ꯑꯩꯈꯣꯏꯁꯨ ꯈꯤꯇꯪꯗꯤ ꯌꯥꯝ ꯊꯨꯅꯤ ꯄꯥꯝꯖꯩ ꯍꯥꯏꯗꯅ ꯃꯥꯁꯨ ꯑꯗꯨꯃꯥꯏꯅꯗꯤ ꯑꯗꯨꯝ ꯈꯟꯅ ꯂꯩ ꯆꯍꯤ ꯀꯌꯥꯃꯨꯛꯀ ꯉꯥꯏꯕꯤꯌꯨ ꯍꯥꯏ ꯆꯍꯤꯁꯤꯗꯤ ꯁꯥꯔ ꯃꯥꯅ ꯊꯤꯗꯕꯈꯩ ꯃꯁꯤꯡꯗꯤ ꯄꯜꯂꯝꯗ꯭ꯔꯦ ꯑꯗꯨ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯃꯥꯅꯀꯣ ꯑꯩ ꯀꯟꯅꯗꯤ ꯑꯩ ꯍꯣꯠꯅꯖꯔꯤ ꯁꯨꯃꯥꯏꯅ ꯇꯧꯅ ꯃꯥꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯤꯔꯝꯃꯦ ꯂꯩꯀꯥꯏꯁꯦ ꯀꯔꯝ ꯄꯥꯜꯂꯤꯒꯦ ꯀꯩꯔꯥꯎ ꯋꯥꯡꯈꯦꯝꯁꯦ ꯂꯩꯀꯥꯏꯁꯦ ꯈꯔ ꯅꯨꯡꯉꯥꯏꯔꯤ ꯏꯕꯨꯡꯉꯣ ꯅꯤꯁꯥ ꯂꯥꯏ ꯍꯔꯥꯎꯕꯒꯤ ꯅꯨꯡꯉꯥꯏꯕꯗꯨꯔꯣ ꯅꯨꯡꯉꯥꯏꯔꯤ ꯂꯥꯏ ꯍꯔꯥꯎꯕꯒꯤꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯥꯠꯅꯤ ꯑꯩꯈꯣꯏ ꯅꯤꯁꯥꯅ ꯃꯐꯝ ꯈꯪꯗ꯭ꯔꯦ ꯅꯤꯁꯥꯅ ꯈꯨꯗꯤꯡꯒꯤ ꯂꯩꯔꯦ ꯌꯣꯟꯕꯁꯦ ꯅꯤꯁꯥ ꯃꯁꯤꯡꯁꯦ ꯑꯗꯨꯝ ꯅꯣꯡꯃ ꯍꯦꯟꯒꯠꯂꯛꯑꯦꯕ ꯑꯗꯣ ꯑꯩꯈꯣꯏ ꯅꯤꯁꯥꯕꯟ ꯍꯥꯏꯇꯥꯔꯦꯅꯦ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯗꯤ ꯃꯩꯔꯥ ꯄꯥꯏꯕꯤꯗꯤ ꯃꯩꯔꯥꯗ ꯌꯨꯅ ꯃꯨꯊꯛꯈ꯭ꯔꯖꯥꯠꯂꯣ ꯃꯋꯥ ꯂꯧꯕꯤꯗꯦ ꯃꯩꯔꯥ ꯄꯥꯏꯕꯤꯒꯤ ꯍꯧꯖꯤꯛ ꯃꯣꯏ ꯇꯧꯔꯤꯁꯦ ꯑꯩꯈꯣꯏꯅ ꯇꯧꯕꯅ ꯃꯆꯨꯝꯃꯦ ꯍꯥꯏꯅ ꯂꯩꯀꯥꯏꯁꯦ ꯃꯦꯟꯃꯥꯟ ꯇꯥꯗ꯭ꯔꯦ ꯏꯕꯨꯡꯉꯣ ꯌꯥꯝ ꯅꯨꯡꯉꯥꯏꯔꯤ ꯍꯧꯖꯤꯛ ꯑꯗꯨ ꯅꯠꯇꯕ ꯂꯩꯀꯥꯏꯒꯤ ꯏꯁꯤꯡ ꯃꯥꯏꯁꯤꯡ ꯂꯝꯕꯤ ꯊꯣꯡꯁꯤꯗꯤ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯂꯝꯕꯤ ꯊꯣꯡꯁꯤ ꯏꯕꯨꯡꯉꯣ ꯍꯥꯟꯅ ꯁꯨꯝ ꯂꯩ ꯑꯩꯈꯣꯏ ꯁꯣꯡ ꯍꯣꯡꯗꯦ ꯑꯋꯥꯠꯄ ꯉꯥꯛꯇꯅꯦ ꯑꯩꯈꯣꯏ ꯑꯗꯨ ꯂꯨꯄꯥ ꯍꯥꯏꯅꯤꯡꯕ ꯉꯥꯛꯇꯅꯦ ꯑꯗꯨ ꯂꯨꯄꯥ 3 ꯄꯤꯕ ꯆꯦꯡ ꯐꯪꯒꯅꯤ ꯍꯥꯏꯕꯗꯣ ꯀꯩꯔꯥꯎ ꯋꯥꯡꯈꯦꯝꯒꯤꯗꯤ ꯐꯪꯉꯔꯣꯏꯗ ꯖꯥꯠꯂ ꯀꯩ ꯇꯥꯕꯤꯒꯦ ꯃꯥ ꯅꯤꯁꯥꯕꯟꯒꯤ ꯇꯥꯗꯦ ꯏꯕꯨꯡꯉꯣ ꯃꯦꯝꯕꯔꯁꯤꯡꯁꯤꯅ ꯀꯔꯤꯅꯣ ꯑꯩꯈꯣꯏ ꯈꯪꯗꯦ ꯃꯦꯟꯃꯥꯟ ꯇꯥꯍꯟꯗꯦ ꯍꯧꯖꯤꯛ ꯇꯥꯍꯟꯗ꯭ꯔꯦ ꯂꯨꯄꯥ 3 ꯄꯤꯕ ꯆꯦꯡ ꯍꯥꯏꯔꯕꯗꯤ ꯑꯩꯈꯣꯏ ꯃꯥꯝ ꯂꯥꯛꯏ ꯃꯥ ꯑꯣ ꯏꯕꯨꯡꯉꯣ ꯑꯩꯈꯣꯏꯒꯤ ꯂꯨꯄꯥ 3 ꯆꯦꯡ ꯄꯤꯕꯗꯤ ꯍꯥꯏꯔꯨꯅꯨ ꯀꯦꯔꯣꯁꯤꯟꯐꯥꯎ ꯐꯪꯗ꯭ꯔꯦ ꯍꯧꯖꯤꯛ ꯃꯁꯤ ꯀꯗꯥꯏꯗ ꯀꯝꯗꯧꯈꯤꯕꯅꯣ ꯑꯩꯈꯣꯏ ꯈꯪꯗ꯭ꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏꯗꯤ ꯌꯥꯝ ꯋꯥꯔꯦ ꯍꯧꯖꯤꯛ ꯆꯦꯡ ꯂꯨꯄꯥ 3 ꯄꯤꯕꯗꯤ ꯍꯥꯏꯔꯨꯅꯨ ꯊꯨꯝꯐꯥꯎ ꯆꯥꯔꯣꯏꯗꯣꯔꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯋꯥ ꯂꯣꯏꯔꯦ ꯊꯕꯛ ꯑꯩꯁꯦ ꯁꯤ ꯂꯨꯄꯥ ꯉꯁꯥꯏ ꯀꯦꯔꯣꯁꯤꯟ ꯂꯨꯄꯥ 10 ꯄꯤꯕ 15 ꯄꯤꯕ ꯇꯧꯔꯁꯨ ꯀꯦꯔꯣꯁꯤꯟꯐꯥꯎ ꯍꯧꯖꯤꯛ ꯌꯦꯟꯕꯤꯗ꯭ꯔꯦ ꯀꯗꯥꯏ ꯆꯠꯈ꯭ꯔꯃꯣ ꯈꯪꯗꯦ ꯃꯗꯨ ꯑꯩꯈꯣꯏꯗꯤ ꯒꯣꯔꯃꯦꯟꯁꯦ ꯏꯄꯥ ꯏꯃꯥ ꯌꯥꯎꯗ꯭ꯔ ꯃꯥꯅꯦ ꯋꯥꯡꯈꯦꯝꯒꯤꯗꯤ ꯌꯥꯎꯔꯝꯗ꯭ꯔꯦ ꯌꯥꯎꯔꯝꯗ꯭ꯔ ꯃꯥꯅꯦ ꯑꯩꯈꯣꯏꯗꯤ ꯂꯨꯄꯥ 3 ꯆꯦꯡ ꯀꯗꯥꯏ ꯍꯥꯏꯔꯨꯔꯒꯅ ꯀꯔꯤ ꯍꯥꯏ ꯔꯦꯗꯤꯑꯣꯗꯩ ꯂꯧꯕꯤꯔꯁꯨ ꯈꯕꯔꯗꯩ ꯂꯧꯕꯤꯔꯁꯨ ꯍꯥꯏꯔꯦ ꯏꯕꯨꯡꯉꯣ ꯑꯩꯈꯣꯏ ꯀꯔꯤꯅꯣ ꯑꯩꯈꯣꯏ ꯍꯥꯏꯗꯧꯕ ꯑꯩꯈꯣꯏ ꯈꯪꯗ꯭ꯔꯦ ꯎꯄꯥꯏ ꯂꯩꯇꯦ ꯂꯩꯀꯥꯏꯒꯤ ꯋꯥꯀꯠ ꯀꯩꯔꯥꯎ ꯋꯥꯡꯈꯦꯝ ꯃꯃꯥ ꯂꯩꯀꯥꯏꯗ ꯂꯩꯔꯦ ꯃꯅꯤꯄꯨꯔꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯁ꯭ꯇꯦꯠ ꯇꯤꯕꯤ ꯍꯣꯁꯄꯤꯇꯥꯜꯁꯤ 2003-4 ꯁ꯭ꯋꯥꯏꯗꯒꯤ ꯁꯥꯕ ꯍꯧꯈ꯭ꯔꯒ ꯍꯧꯖꯤꯛ ꯐꯥꯎꯕ ꯁꯪꯒꯥꯗꯅ ꯂꯩꯔꯤ ꯍꯥꯏꯔꯦ ꯑꯗꯨꯕꯨ ꯍꯧꯈꯤꯕ ꯃꯃꯥꯡ ꯆꯍꯤ 2015ꯒꯤ ꯖꯅꯋꯥꯔꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯑꯗꯨꯋꯥꯏꯗ ꯑꯅꯥꯕ ꯃꯌꯥꯝ ꯑꯃ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯗ ꯁꯤꯞ ꯇꯧꯔꯒ ꯂꯩꯍꯜꯂꯦ ꯑꯗꯨꯕꯨ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯗꯤ ꯁꯪꯒꯥꯗ꯭ꯔꯤꯕꯅꯤꯅ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯃꯁꯤꯗꯩꯗ ꯄꯦꯁꯦꯟꯁꯤꯡ ꯑꯃꯠꯇ ꯂꯩꯍꯟꯗꯕꯒꯤ ꯃꯃꯤꯗꯤ ꯇꯥꯔꯤ ꯑꯅꯥꯕꯁꯤꯡ ꯂꯩꯕꯒꯤꯔ ꯅꯠꯇ꯭ꯔꯒ ꯀꯦꯌꯔꯇꯦꯀꯔꯒꯤꯔ ꯁꯤꯕꯣ ꯄꯦꯁꯦꯟꯅꯦ ꯄꯦꯁꯦꯟꯁꯦ ꯀꯅꯥ ꯀꯅꯥ ꯑꯣꯏ ꯄꯦꯁꯦꯟꯁꯦ ꯑꯅꯥꯕ ꯏꯃꯨꯡꯗ ꯂꯣꯏꯅꯃꯛ ꯇꯨꯝꯗꯨꯅ ꯂꯩ ꯑꯩꯈꯣꯏꯒꯤ ꯏꯆꯦ ꯍꯣꯏꯅ ꯄꯦꯁꯦꯟꯒꯤ ꯁꯦꯕꯥꯔꯤꯅꯤ ꯁꯤꯗ ꯍꯣꯡꯒꯠꯂꯛꯏꯁꯦ ꯀꯨꯏꯔꯦ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯤꯕꯤ ꯑꯣꯏꯕꯩꯒꯩꯅ ꯃꯊꯛꯇ ꯂꯩ ꯑꯗꯨꯒ MDR ꯍꯥꯏꯔꯤꯕ ꯑꯅꯥꯕ ꯈꯔ ꯂꯨꯕꯁꯤꯅ ꯃꯈꯥꯗ ꯑꯗꯨꯝ ꯊꯝꯕꯤꯔꯤꯁꯤꯅꯤ ꯑꯇꯣꯞꯄ ꯄꯦꯁꯦꯟ ꯄꯥꯔꯇꯤꯁꯤꯡꯒꯁꯨ ꯋꯥꯔꯤ ꯁꯥꯔ ꯌꯦꯡꯉꯁꯤ ꯀꯌꯥꯝ ꯀꯨꯏꯔꯦ ꯃꯐꯝꯁꯤꯗ ꯂꯩꯔꯛꯏꯁꯦ ꯀꯔꯤ ꯀꯔꯤ ꯈꯨꯗꯣꯡꯆꯥꯗꯕ ꯏꯃꯥ ꯍꯣꯏꯗꯤ ꯀꯌꯥꯝ ꯀꯨꯏꯔꯦ ꯁꯤ ꯂꯩꯔꯛꯏꯁꯦ ꯑꯩꯈꯣꯏ ꯍꯣꯡꯕꯗꯤ ꯌꯥꯎꯕꯅꯦ ꯍꯥꯟꯅ ꯀꯥꯏ ꯂꯩꯔꯝꯒꯦ ꯍꯥꯟꯅ ꯆꯤꯡꯃꯩꯔꯣꯡ ꯑꯗꯨꯗꯤ ꯆꯍꯤ ꯑꯃ ꯍꯦꯜꯂꯦꯅ ꯂꯩꯔꯦ ꯆꯍꯤ ꯑꯃ ꯆꯍꯤ ꯃꯈꯥꯏ ꯐꯕꯥꯠꯇꯗꯤ ꯐꯒꯠꯂꯛꯑꯕꯣ ꯑꯃꯨꯛ ꯍꯟꯗꯣꯔꯕ꯭ꯔꯣ ꯅꯠꯇ꯭ꯔꯒ ꯑꯗꯨꯝ ꯂꯩꯗꯣꯔꯤ ꯆꯥꯕꯒꯤ ꯅꯠꯇꯦ ꯁꯨꯝ ꯂꯩꯕꯅꯦ ꯌꯦꯡꯁꯤꯟꯅꯕ ꯂꯩꯕꯅꯦꯕ ꯁ꯭ꯇꯥꯐ ꯑꯣꯏꯗꯣꯏꯅꯦ ꯑꯣꯏꯗꯣꯏꯅꯤ ꯍꯧꯖꯤꯛ ꯑꯌꯨꯛꯀꯤ ꯄꯨꯡ 9 ꯇꯥꯔꯦꯀꯣ ꯍꯧꯖꯤꯛꯀꯤ ꯇꯥꯏꯃꯤꯡꯁꯤꯗ ꯗꯣꯛꯇꯔ ꯅꯔꯁꯇꯤ ꯂꯥꯛꯑꯝꯃꯗ ꯅꯔꯁ ꯂꯣꯏ ꯂꯩ ꯑꯗꯒꯤ ꯗꯥꯛꯇꯔꯒꯤꯗꯤ ꯍꯣꯔꯦꯟ ꯉꯥꯏꯔꯦ ꯂꯥꯛꯑꯅꯤ ꯄꯨꯡ 9-10 ꯑꯗꯨꯋꯥꯏꯗꯒꯤ ꯂꯥꯛꯑꯅꯤ ꯅꯨꯡꯗꯥꯡꯒꯤ ꯆꯠꯈꯤꯕ ꯉꯥꯏꯔꯤ ꯅꯨꯡꯗꯥꯡꯒꯤ ꯍꯟꯈꯤꯗ ꯉꯥꯏꯔꯤ ꯂꯥꯛꯑꯅꯤ ꯑꯗꯣ ꯅꯨꯡꯗꯥꯡꯒꯤ ꯍꯟꯈ꯭ꯔꯒ ꯅꯨꯡꯊꯤꯟꯒꯤ ꯍꯥꯏꯗ꯭ꯔꯥ ꯑꯌꯨꯛꯀꯤ ꯂꯥꯛꯄꯁꯦ ꯁꯤꯃꯛꯇ ꯒꯦꯞ ꯂꯩꯌꯦꯕ ꯉꯥꯛꯇꯪꯒꯤ ꯁꯨꯝꯅ ꯂꯩꯕ ꯋꯥꯅꯤ ꯃꯣꯏꯅ ꯍꯥꯏꯅꯔꯒ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯅꯨꯡꯗꯥꯡꯒꯤ ꯍꯟꯈꯤꯕ ꯄꯨꯡ 9-10 ꯑꯗꯨꯋꯥꯏꯗ ꯍꯟꯈ꯭ꯔꯦ 9 ꯇꯥꯔꯦ ꯃꯅꯤ ꯆꯠꯂꯝꯕꯅꯤ ꯑꯗꯨꯒ ꯈꯣꯏ ꯑꯗꯥꯏꯗ ꯍꯜꯂꯝꯃꯅꯤ ꯍꯟꯈ꯭ꯔꯦ ꯈꯔ ꯉꯜꯂꯝꯃꯦ ꯑꯅꯥꯕ 4 ꯈꯛꯇꯅꯤ 3 ꯁꯤꯗ ꯂꯩꯔꯦ ꯌꯥꯝ ꯄꯤꯛꯈ꯭ꯔꯕ ꯀꯥ ꯃꯆꯥ ꯑꯃꯈꯛꯇ ꯑꯅꯥꯕ 3 ꯂꯩꯍꯜꯂꯦꯕ ꯃꯥꯅ ꯂꯩꯍꯜꯂꯤ ꯍꯧꯖꯤꯛꯁꯤꯐꯥꯎꯗꯤ ꯑꯇꯣꯞꯄ ꯁꯥꯔꯤꯕ ꯁꯪꯂꯦꯟ ꯃꯌꯥꯝꯁꯤꯗꯤ ꯀꯅꯥ ꯂꯩ ꯑꯇꯩ ꯁꯥꯔꯤꯁꯤꯡꯁꯤꯗꯤ ꯊꯣꯏꯗꯣꯛꯄ ꯑꯅꯥꯕ ꯄꯔꯦꯡ ꯑꯃ ꯏꯁꯇꯥꯐꯀꯤ ꯄꯔꯦꯡ ꯑꯃ ꯑꯗꯒꯤ ꯁꯣꯝꯗ ꯅꯔꯁꯔꯒꯤ ꯔꯨꯝ ꯑꯗꯒꯤ ꯃꯤ ꯈꯔ ꯂꯩꯕꯒ ꯑꯗꯨꯝ ꯈꯔ ꯂꯩꯁꯤꯟ ꯂꯣꯏꯔꯦ ꯀꯥ ꯔꯨꯝ ꯑꯣꯐꯤꯁꯀꯤ ꯀ꯭ꯋꯥꯇꯔ ꯀꯌꯥꯗꯤ ꯑꯝꯇ ꯁꯥꯗꯅ ꯂꯣꯏꯗꯗꯅ ꯑꯩꯈꯣꯏ ꯆꯠꯅꯕ ꯂꯩꯅꯔꯤꯑꯕ ꯍꯧꯖꯤꯛꯁꯤꯐꯥꯎꯗꯤ ꯁ꯭ꯇꯥꯐ ꯀꯌꯥꯕꯨ ꯂꯩ ꯁ꯭ꯇꯥꯐꯁꯦ ꯃꯤ ꯍꯧꯖꯤꯛ ꯃꯤ ꯈꯔꯗꯤ ꯂꯩꯔꯝꯒꯅꯤ ꯑꯩꯈꯣꯏ ꯐꯅꯌꯥꯝ ꯂꯩ ꯃꯤ ꯁꯤꯗꯩꯗ ꯃꯤ 14-15 ꯍꯦꯟꯅ ꯂꯩ ꯅꯨꯡꯗꯥꯡꯒꯤ 15 ꯂꯩꯌꯦꯕ ꯍꯧꯖꯤꯛꯄꯨ ꯂꯩꯕ ꯂꯩꯔꯝꯒꯅꯤ ꯍꯧꯖꯤꯛ ꯂꯩꯌꯦꯗꯤ ꯃꯥꯏ ꯊꯕꯛ ꯆꯠꯊꯣꯛꯈꯤꯕ ꯉꯥꯏꯍꯥꯛ ꯆꯠꯈꯤꯕꯁꯨ ꯌꯥꯎꯏ ꯑꯩꯈꯣꯏ ꯂꯣꯏ ꯂꯩꯕꯁꯨ ꯌꯥꯎꯏ ꯃꯥꯏ ꯊꯕꯛꯁꯤ ꯁꯤ ꯍꯣꯁꯄꯤꯇꯥꯜꯗ ꯇꯥꯕꯁꯦ ꯃꯥꯏ ꯊꯕꯛ ꯊꯕꯛ ꯆꯠꯊꯣꯛꯈꯤꯅꯤ ꯈꯣꯠꯅꯤ ꯆꯠꯅꯈꯤꯕꯁꯨ ꯌꯥꯎꯏ ꯑꯩꯈꯣꯏ ꯂꯦꯛꯄꯗꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯂꯦꯛꯑꯦꯕ ꯅꯔꯁꯇꯒꯤ ꯀꯩꯗꯤ ꯗꯥꯛꯇꯔꯗꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯑꯗꯨꯃꯥꯏꯅ ꯂꯦꯛꯄꯗꯣ 15-10 ꯑꯗꯨꯝ ꯂꯦꯛꯑꯦꯕ ꯍꯣꯁꯄꯤꯇꯥꯜꯗ ꯊꯕꯛ ꯇꯧꯔꯝꯃꯤꯅ ꯍꯣꯁꯄꯤꯇꯥꯜꯒꯤ ꯊꯕꯛꯁꯤꯅ ꯑꯩꯒꯤ ꯊꯕꯛ ꯑꯣꯏꯗꯣꯏꯅꯦꯕ ꯅꯠꯇꯦꯗ ꯑꯩꯈꯣꯏ ꯑꯁꯨꯝ ꯊꯕꯛ ꯆꯠꯊꯣꯛꯀꯦ ꯈꯣꯠꯇꯣꯛꯀꯦꯅ ꯊꯕꯛ ꯆꯠꯈꯤꯕ ꯆꯠꯊꯣꯛ ꯂꯩꯀꯥꯏꯒꯤ ꯋꯥꯀꯠ ꯆꯥꯛ ꯊꯣꯡꯉꯤꯁꯤꯅ ꯃꯌꯥꯝ ꯂꯣꯏꯅꯃꯛꯀꯤ ꯁ꯭ꯇꯥꯐ ꯂꯣꯏꯅꯃꯛꯀꯤ ꯁ꯭ꯇꯥꯐꯀꯤ ꯅꯠꯇꯦ ꯁꯤꯗꯤ ꯑꯅꯥꯕꯒꯤꯅꯤ ꯑꯅꯥꯕ ꯍꯧꯖꯤꯛ 4 ꯈꯛ ꯂꯩꯔꯤꯁꯤ ꯆꯨꯝ 4 ꯂꯩ ꯅꯔꯁꯇꯤ ꯀꯌꯥꯃꯨꯛ ꯂꯩꯒꯦ ꯄꯨꯟꯅ ꯅꯔꯁꯁꯦ ꯃꯣꯏ 5ꯔꯥ ꯃꯁꯤꯡꯁꯤ ꯈꯪꯗꯦ ꯑꯗꯣ ꯑꯅꯥꯕ ꯂꯩꯔꯝꯃꯤꯌꯦ ꯃꯌꯨꯝ ꯆꯠꯇ ꯃꯥꯅꯤ ꯃꯥꯏ ꯅꯨꯄꯤꯌꯣ ꯃꯥꯅ ꯆꯠꯈꯤ ꯑꯅꯥꯕꯅꯦ ꯂꯩꯁꯦ
ꯄꯥꯕꯨꯡ ꯗꯤ ꯋꯥꯡꯈꯦꯝꯗꯩ ꯑꯗꯨꯝ ꯑꯣꯏꯕꯤꯕ꯭ꯔꯥ ꯑꯩ ꯀꯩꯅꯣ ꯀꯣꯡꯕ ꯈꯦꯇ꯭ꯔꯤ ꯂꯩꯀꯥꯏꯗꯒꯤ ꯀꯌꯥꯝ ꯀꯨꯏꯔꯦ ꯄꯥꯕꯨꯡ ꯁꯤ ꯂꯩꯕꯤꯔꯕ ꯑꯩ ꯁꯤꯗꯤ ꯑꯦꯄ꯭ꯔꯤꯜꯒꯤ ꯇꯥꯡ 18ꯗ ꯂꯥꯛꯆꯕꯅꯤ ꯀꯥꯏꯔ ꯂꯩꯁꯤꯅ ꯀꯩ ꯑꯣꯏꯗꯣꯏꯅꯤꯁꯦ ꯁꯥꯕ ꯂꯣꯏꯗ꯭ꯔꯤꯕ ꯁꯥꯕ ꯂꯣꯏꯗꯕꯩꯅꯦꯕ ꯀꯥꯏꯔꯤꯁꯦ ꯑꯁꯥꯕ ꯂꯣꯏꯕꯁꯤꯁꯨ ꯀꯥꯏꯕ ꯍꯧꯔꯦꯅ ꯀꯥꯏꯕ ꯍꯧꯔꯦ ꯁꯤꯗꯅꯦ ꯑꯩꯈꯣꯏ ꯑꯅꯥꯕꯁꯤꯡꯒꯤ ꯇꯦꯁ ꯇꯧꯅꯕꯒꯤ ꯐꯦꯁꯤꯂꯤꯇꯤꯁꯤꯡꯁꯦ ꯀꯩ ꯑꯃꯠꯇ ꯐꯪꯗꯦ ꯀꯔꯤ ꯀꯔꯤ ꯇꯦꯁ ꯇꯧꯒꯦ ꯂꯣꯛ ꯇꯦꯁ ꯇꯧꯏ ꯏ ꯇꯦꯁ ꯇꯧꯏ ꯂꯣꯏꯅꯃꯛ ꯇꯦꯁ ꯇꯧꯒꯗꯧꯕ ꯉꯥꯛꯇꯅꯤ ꯑꯗꯣ ꯑꯃꯠꯇ ꯐꯪꯗꯦ ꯑꯥꯗ ꯆꯠꯍꯜꯂꯦ ꯂꯅꯥꯏ ꯂꯣꯏ ꯇꯧꯖꯔꯦ ꯂꯅꯥꯏ ꯂꯣꯏ ꯇꯧꯗꯦ ꯁꯤꯗ ꯂꯩꯕꯒꯤ ꯑꯩꯈꯣꯏ ꯍꯤꯗꯥꯛ ꯂꯥꯡꯊꯛꯀꯤ ꯂꯥꯌꯦꯡꯒꯤ ꯅꯠꯇꯕꯤꯗ ꯑꯅꯥꯕꯁꯤꯡꯅ ꯅꯠꯇ꯭ꯔꯒ ꯄꯦꯁꯦꯟꯒꯤ ꯄꯥꯔꯇꯤ ꯐꯦꯃꯤꯂꯤꯁꯤꯡꯅ ꯂꯩꯕꯗ ꯀꯔꯤ ꯀꯔꯤ ꯏꯁꯤꯡ ꯃꯥꯏꯁꯤꯡ ꯑꯗꯒꯤ ꯇꯣꯏꯂꯦꯠ ꯀꯔꯤ ꯀꯔꯤ ꯈꯨꯗꯣꯡꯆꯥꯗꯕꯗꯤ ꯊꯦꯡꯅꯩ ꯑꯗꯨꯒꯨꯝꯕꯗꯤ ꯑꯩꯈꯣꯏ ꯅꯥꯗꯕꯈꯩꯗꯤ ꯇꯣꯏꯂꯦꯠꯁꯦ ꯁꯤꯗ ꯄꯤꯔꯦꯀꯣ ꯑꯗꯨꯒ ꯏꯁꯤꯡ ꯃꯥꯏꯁꯤꯡꯒꯤꯗꯤ ꯌꯥꯝꯅ ꯅꯥꯇꯩ ꯆꯥꯗꯦ ꯏꯁꯤꯡ ꯅꯥꯇꯩ ꯆꯥꯗꯦ ꯍꯥꯏꯁꯤ ꯀꯩ ꯊꯛꯅ ꯆꯥꯅꯕ ꯑꯗꯒꯤ ꯊꯣꯡ ꯊꯥꯛꯅꯕꯗ ꯂꯩꯇꯦꯕ ꯋꯥꯇꯔ ꯁꯄ꯭ꯂꯥꯏ ꯀꯩꯝ ꯂꯩꯇꯦ ꯂꯩꯇꯦ ꯑꯗꯨꯗꯤ ꯏꯁꯤꯡꯁꯦ ꯀꯥꯏ ꯁꯤꯟꯅꯩ ꯄꯨꯈ꯭ꯔꯤ ꯃꯥꯡꯗ ꯂꯩꯁꯦ ꯑꯁꯤ ꯐꯤꯖꯤꯒ꯭ꯔꯤ ꯊꯥꯔ ꯁꯤꯟꯅꯩ ꯑꯁꯤꯅꯁꯨ ꯑꯗꯨꯝ ꯊꯣꯡꯉꯒ ꯑꯗꯨꯝ ꯆꯥꯔꯦ ꯑꯩꯈꯣꯏ ꯃꯈꯥꯗ ꯅꯥꯔꯤꯁꯦ ꯑꯁꯤ ꯇꯣꯏꯂꯦꯠ ꯄꯤꯗꯦ ꯑꯅꯥꯕꯁꯤꯡꯒꯤ ꯇꯣꯏꯂꯦꯠ ꯂꯩꯇꯦ ꯂꯩꯇꯦꯕ ꯃꯣꯏꯗꯤ ꯀꯥꯏ ꯇꯧꯔꯤ ꯃꯣꯏꯗꯤ ꯇꯧꯗ ꯌꯥꯗꯕꯅꯤꯅ ꯑꯗꯨꯗꯤ ꯑꯁꯨꯡꯕ ꯑꯗꯒꯤ ꯂꯩꯔꯤꯕ ꯁ꯭ꯋꯥꯏꯁꯤꯗ ꯑꯗꯨꯝ ꯇꯧꯔꯦꯗꯅ ꯍꯥꯏꯔꯤꯕ ꯍꯣꯁꯄꯤꯇꯥꯜꯒꯤ ꯀꯝꯄꯥꯎꯟ ꯃꯅꯨꯡꯁꯤ ꯖꯪꯒꯜ ꯑꯣꯏꯔ ꯂꯩꯕꯅꯤꯅ ꯑꯁꯣꯡ ꯃꯔꯛꯇ ꯆꯪꯍꯜꯂꯒ ꯑꯗꯨꯝ ꯇꯣꯏꯂꯦꯠ ꯇꯧꯍꯜꯂꯦ ꯍꯣꯏ ꯇꯧꯍꯜꯂꯦ ꯃꯁꯤ ꯑꯦꯛꯁꯔꯦꯒꯤꯅꯦ ꯑꯦꯛꯁꯔꯦ ꯑꯩꯈꯣꯏ ꯑꯦꯛꯁꯔꯦ ꯂꯧꯅꯅꯕꯒꯤ ꯔꯨꯝꯅꯦ ꯑꯗꯣ ꯍꯧꯖꯤꯛ ꯁꯪꯒꯥꯗ꯭ꯔꯤꯉꯩꯁꯤꯗ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯅꯦ ꯁꯪꯒꯥꯗ꯭ꯔꯤꯉꯩꯁꯤꯗ ꯂꯣꯏ ꯀꯥꯏꯔꯒ ꯂꯩ ꯑꯦꯛꯁꯔꯦꯒꯤ ꯔꯨꯝ ꯑꯣꯏꯅꯕ ꯊꯝꯕꯅꯦꯕ ꯑꯦꯛꯁꯔꯦꯒꯤ ꯃꯦꯁꯤꯟꯒꯨꯝꯕꯗꯤ ꯂꯩꯕ ꯅꯠꯇ꯭ꯔꯤ ꯃꯦꯆꯤꯟ ꯀꯔꯤꯝ ꯂꯩꯇꯔꯤ ꯍꯧꯖꯤꯛ ꯀꯔꯤꯝꯇ ꯏꯟꯁꯇꯣꯂꯦꯁꯟ ꯀꯔꯤꯝ ꯂꯩꯇꯔꯤ ꯃꯦꯁꯤꯟ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯕꯤꯜꯗꯤꯡ ꯀꯥꯏꯔꯛꯄꯅꯦ ꯁꯨꯄꯔꯤꯟꯇꯦꯟꯗꯦꯟꯗꯤ ꯑꯩꯈꯣꯏꯁꯤ ꯉꯁꯤꯐꯥꯎ ꯎꯕ ꯐꯪꯗꯦ ꯑꯝꯇ ꯎꯅꯖꯒꯦꯅ ꯇꯧꯁꯦ ꯃꯃꯥꯡꯗ ꯑꯩꯈꯣꯏ ꯂꯩꯔꯝꯕꯗ ꯀꯔꯤ ꯃꯃꯤꯡꯗ ꯀꯔꯤ ꯁꯨꯄꯔꯤꯟꯇꯦꯟꯗꯦꯟ ꯃꯨꯛꯇꯥ ꯂꯩꯔꯤꯀꯥꯟꯗꯗꯤ ꯈꯔ ꯂꯥꯛꯑꯝꯃꯦ ꯑꯗꯨ ꯃꯇꯨꯡꯗ ꯍꯧꯖꯤꯛ ꯐꯥꯎꯁꯤꯗ ꯑꯅꯧꯕ ꯁꯤꯜꯂꯤꯁꯤ ꯁꯨꯄꯔꯤꯟꯇꯦꯟꯗꯦꯟ ꯀꯅꯥꯅꯣꯁꯨ ꯈꯪꯗ꯭ꯔꯦ ꯑꯩꯈꯣꯏ ꯂꯥꯛꯄꯗꯁꯨ ꯃꯣꯏꯁꯨ ꯂꯥꯛꯇꯦ ꯑꯗꯨꯝ ꯍꯥꯏ ꯎꯅꯒꯦ ꯍꯥꯏꯕꯁꯤ ꯐꯪꯗꯦ ꯃꯥꯗꯤ ꯆꯦꯛꯀꯣꯟꯗ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯂꯩꯌꯦꯅ ꯑꯗꯨꯝ ꯍꯥꯏꯗꯅ ꯅ꯭ꯌꯨ ꯆꯦꯛꯀꯣꯟꯗ ꯂꯩꯌꯦꯅ ꯁꯨꯡꯂꯥ ꯂꯥꯛꯇ꯭ꯔꯦ ꯍꯣꯁꯄꯤꯇꯥꯜ ꯑꯃ ꯑꯣꯏꯔꯤꯕꯅꯤꯅ ꯍꯥꯏꯗꯤ ꯄꯦꯁꯦꯟꯒꯤ ꯅꯠꯇ꯭ꯔꯒ ꯆꯍꯤꯒꯤ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯣꯏꯒꯤ ꯑꯩꯈꯣꯏ ꯇꯦꯟꯗꯔ ꯇꯧꯗꯅ ꯆꯍꯤꯒꯤ ꯑꯩꯈꯣꯏ ꯁꯄ꯭ꯂꯥꯏ ꯇꯧꯔꯤꯅꯦꯕ ꯑꯌꯨꯛꯇ ꯌꯦꯔꯨꯝ ꯄꯤꯕ ꯌꯦꯟ ꯄꯤꯕ ꯍꯞꯇꯥꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯂꯩꯕꯅꯤ ꯃꯤ ꯃꯔꯤ ꯈꯛꯇꯗꯤ ꯀꯩꯁꯨ ꯄꯤꯔꯝꯃꯣꯏ ꯍꯥꯏꯔꯤꯕ ꯑꯗꯣ ꯁꯨꯄꯔꯤꯟꯇꯦꯟꯗꯦꯟ ꯎꯅꯖꯔ ꯋꯥꯔꯤ ꯁꯥꯒꯦ ꯇꯧꯕꯗ ꯃꯥꯁꯦ ꯑꯝꯇ ꯎꯅ ꯐꯪꯗꯕ ꯍꯥꯏꯗꯤ ꯀ꯭ꯂꯥꯛꯇꯣ ꯁꯤꯗ ꯂꯩꯇꯕ꯭ꯔꯥꯕ ꯃꯌꯨꯝꯗꯩ ꯂꯥꯛꯄ ꯑꯣ ꯃꯥꯅ ꯄꯨꯏꯕ ꯈꯔ ꯑꯦꯇꯦꯟꯗꯦꯟꯁ ꯔꯦꯖꯤꯁꯇꯔꯁꯦ ꯃꯥꯗꯤ ꯀꯩ ꯂꯝꯗꯩꯅꯣ ꯅꯨꯡꯇꯤꯒꯤ ꯂꯥꯛꯄ꯭ꯔꯣ ꯃꯥꯁꯨ ꯁꯨꯄꯔꯤꯟꯇꯦꯟꯗꯦꯟꯇꯧꯅ ꯁꯨꯡꯂꯥꯛ ꯂꯥꯛꯇꯕ ꯖꯥꯠꯂꯥ ꯂꯥꯛꯑꯦ ꯃꯥꯗꯤ ꯑꯗꯨꯝ ꯄꯨꯡ ꯀꯌꯥ ꯂꯥꯛꯀꯗꯒꯦ ꯄꯨꯡ 10 ꯀꯩꯅꯣꯁꯦ ꯑꯃꯈꯛꯇꯔꯣ ꯀꯩ ꯍꯥꯏꯇꯥꯔꯦ ꯀ꯭ꯂꯥꯛꯁꯦ ꯑꯃꯈꯛꯇ 2 3 ꯂꯩ ꯍꯣꯏ ꯃꯥꯅ ꯁꯣ ꯄꯥꯏꯕ ꯍꯣꯏ ꯃꯥꯅ ꯄꯥꯏꯕ ꯑꯇꯩ 2 ꯑꯍꯨꯝꯁꯤꯗꯤ ꯃꯣꯏꯗꯤ ꯂꯥꯛꯑꯣꯏꯗ꯭ꯔꯣ ꯂꯥꯛꯀꯅꯤ ꯂꯣꯏꯃꯈꯩ ꯂꯥꯛꯀꯅꯤ ꯂꯣꯏ ꯂꯥꯛꯀꯅꯦꯕ ꯑꯗꯣ ꯁꯣ ꯃꯣꯏꯅ ꯄꯥꯏꯈꯤꯕꯅꯤꯅ ꯍꯥꯡꯗꯣꯛ ꯌꯦꯡꯉꯝꯃꯔꯣꯏ ꯗꯣꯛꯇꯔ ꯅꯔꯁꯀꯤꯅꯦꯕ ꯃꯥꯅ ꯄꯥꯏꯔꯤꯁꯦ ꯑꯦꯇꯦꯟꯗꯦꯟꯁꯁꯦ ꯗꯣꯛꯇꯔ ꯅꯔꯁꯀꯤ ꯑꯦꯇꯦꯟꯗꯦꯟꯁꯀꯤ ꯑꯩꯈꯣꯏꯒꯤ ꯁꯤꯠꯇꯨ ꯌꯦꯡꯒꯦ ꯇꯧꯕꯅꯦ ꯃꯗꯨꯗ ꯉꯔꯥꯡꯒꯤ ꯁꯣꯏ ꯇꯧꯈꯤꯕ ꯖꯥꯠꯂꯥ ꯅꯠꯇ꯭ꯔꯒ ꯃꯃꯥꯡꯒꯤ ꯆꯍꯤꯗ ꯗꯦꯁꯥꯝꯅ ꯒꯚꯔꯟꯃꯦꯟꯠ ꯁ꯭ꯀꯨꯜ ꯑꯃ ꯆꯠꯂꯨ ꯃꯇꯝꯗ ꯑꯣꯖꯥꯁꯤꯡꯁꯤꯅ ꯊꯥ ꯑꯃꯒꯤ ꯁꯣꯏ ꯇꯧꯊꯣꯛꯑꯝꯕ ꯅꯣꯡꯃꯥꯏꯖꯤꯡ ꯐꯥꯎ ꯌꯥꯎꯅ ꯑꯦꯇꯦꯟꯗꯦꯟꯁꯇ ꯁꯥꯏꯟ ꯇꯧꯔꯝꯕꯗꯨ ꯍꯥꯏꯔꯤꯕ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯇꯤꯕꯤ ꯍꯣꯁꯄꯤꯇꯥꯜꯒꯤꯁꯨ ꯇꯧꯔꯕ ꯖꯥꯠꯂꯥ ꯍꯥꯏꯅ ꯌꯦꯡꯖꯒꯦ ꯇꯧꯕꯅꯤ ꯑꯗꯨꯕꯨ ꯀ꯭ꯂꯔꯛ ꯍꯧꯖꯤꯛꯐꯥꯎ ꯂꯥꯛꯇ꯭ꯔꯤ ꯀ꯭ꯂꯔꯛꯅ ꯁꯣ ꯄꯥꯏꯈ꯭ꯔꯦ ꯍꯥꯏꯔꯦ ꯀ꯭ꯂꯔꯛ ꯂꯥꯛꯑꯀꯥꯟꯗ ꯌꯦꯡꯕ ꯇꯥꯕꯅꯤ ꯍꯧꯖꯤꯛ ꯄꯨꯡ 9:30 ꯈꯛꯇꯪ ꯇꯥꯔꯤ ꯄꯨꯡ 10 ꯑꯗꯨꯋꯥꯏꯗꯗꯤ ꯀ꯭ꯂꯔꯛ ꯂꯥꯛꯑꯅꯤ ꯍꯥꯏꯔꯦ ꯃꯗꯨꯁꯨ ꯄꯨꯡ 10ꯗ ꯂꯥꯛꯄ꯭ꯔꯥ ꯂꯥꯛꯇꯕ꯭ꯔꯥ ꯍꯥꯏꯗꯨꯗꯤ ꯌꯦꯡꯕ ꯇꯥꯔꯦ ꯑꯅꯥꯕ ꯍꯦꯟꯖꯜꯂꯛꯑ ꯃꯇꯝꯗ ꯅꯔꯁ ꯑꯃꯠꯇꯅ ꯍꯤꯗꯥꯛ ꯀꯥꯞꯄ ꯉꯝꯗꯦꯕ ꯑꯗꯩꯗ ꯗꯥꯛꯇꯔ ꯂꯩꯇꯕꯅꯤꯅ ꯗꯣꯛꯇꯔ ꯀꯧꯔ ꯀꯥꯞꯄꯤ ꯀꯥꯞꯇꯦ ꯀꯥꯞꯇꯅ ꯑꯗꯨꯝ ꯋꯥꯅ ꯈꯥꯡꯉꯦꯕ ꯑꯅꯥꯕꯁꯤꯡꯁꯦ ꯂꯥꯛꯄ ꯉꯥꯏ ꯂꯩꯔꯦ ꯗꯥꯛꯇꯔ ꯂꯥꯛꯄ ꯉꯥꯏ ꯂꯩꯔꯦꯕ ꯆꯥꯛ ꯆꯥꯈꯣꯝ ꯑꯃꯒꯤꯗꯃꯛꯇ ꯑꯗꯒꯤ ꯍꯋꯥꯏ ꯊꯣꯡꯕ ꯇꯦꯡꯀꯣꯠ ꯑꯃꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯃꯁꯩꯁꯤꯗ ꯃꯇꯝ ꯈꯥꯡꯕꯁꯦ ꯑꯩꯈꯣꯏꯁꯨ ꯋꯥꯔꯦ ꯆꯠꯂꯁꯤꯔꯥꯅ ꯑꯩꯈꯣꯏ ꯈꯟꯅꯩꯌꯦꯕ ꯗꯨꯀꯥꯟ ꯍꯥꯏꯇꯥꯔꯦ ꯗꯨꯀꯥꯟꯁꯦ ꯌꯦꯡꯕꯗ ꯄꯥꯟ ꯗꯨꯀꯥꯟ ꯃꯥꯜꯂꯤ ꯌꯥꯝ ꯄꯤꯛꯇꯛꯅ ꯁꯥꯕ ꯐꯖꯈ꯭ꯔꯕ ꯄꯥꯟ ꯗꯨꯀꯥꯟꯒꯤ ꯃꯑꯣꯡꯅꯤ ꯑꯗꯨꯕꯨ ꯃꯁꯤ ꯄꯥꯟ ꯗꯨꯀꯥꯟꯃꯛꯇꯤ ꯅꯠꯇ꯭ꯔꯦ ꯍꯥꯏꯔꯤꯕ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯇꯤꯕꯤ ꯍꯣꯁꯄꯤꯇꯥꯜꯒꯤ ꯀꯝꯄꯥꯎꯟ ꯃꯅꯨꯡꯗ ꯂꯩꯕ ꯐꯥꯔꯃꯥꯁꯤꯅꯤ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯐꯥꯔꯃꯥꯁꯤꯁꯤ ꯄꯥꯟ ꯗꯨꯀꯥꯟ ꯃꯥꯟꯖꯕ ꯇꯥꯔꯒꯁꯨ ꯍꯤꯗꯥꯛ ꯂꯥꯡꯊꯛꯇꯤ ꯌꯥꯝ ꯐꯪꯉꯝꯗꯧ ꯃꯥꯜꯂꯤ ꯑꯩꯈꯣꯏ ꯁꯤꯒꯤ ꯍꯦꯛ ꯑꯄꯣꯖꯤꯠꯇ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯑꯅꯥꯕ ꯑꯍꯨꯝ ꯊꯝꯃꯤꯕ ꯆꯪꯂꯦꯟꯁꯤꯒꯤ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯑꯅꯥꯕ ꯑꯃ ꯍꯪꯖꯔꯒꯦ ꯐꯥꯔꯃꯥꯁꯤꯁꯦ ꯍꯤꯗꯥꯛ ꯂꯥꯡꯊꯛꯀ ꯐꯪꯕ꯭ꯔꯥ ꯂꯩꯕ ꯈꯣꯠꯄꯒꯤ ꯍꯤꯗꯥꯛ ꯂꯥꯡꯊꯛꯇꯤ ꯈꯔ ꯊꯝꯃꯦ ꯑꯗꯨꯒ ꯍꯥꯡꯕꯗꯤ ꯁꯨꯡꯍꯥꯡ ꯍꯥꯡꯗꯦ ꯍꯥꯡꯗꯦ ꯍꯤꯗꯥꯛꯇꯤ ꯂꯩꯌꯦ ꯍꯤꯗꯥꯛꯇꯤ ꯈꯔ ꯊꯝꯃꯦ ꯑꯗꯨꯒ ꯁꯣꯗꯤ ꯑꯁꯤ ꯏꯇꯩꯃꯗ ꯁꯤꯟꯅꯔꯦꯅ ꯑꯂꯩꯕ ꯈꯔ ꯐꯪꯉꯦ ꯂꯩꯇꯕꯗꯨꯗꯤ ꯑꯩꯈꯣꯏꯅ ꯏꯝꯐꯥꯜꯗꯔ ꯏꯔꯦꯟꯕꯨꯡꯗꯔ ꯆꯠꯂꯒ ꯂꯧꯋꯤ ꯃꯅꯤꯄꯨꯔꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯃꯅꯤꯄꯨꯔꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯁ꯭ꯇꯦꯠ ꯇꯤꯕꯤ ꯇ꯭ꯌꯨꯕꯔꯀ꯭ꯂꯣꯔꯣꯁꯤꯁꯀꯤ ꯍꯣꯁꯄꯤꯇꯥꯜꯅꯤ ꯑꯁꯨꯛ ꯆꯥꯎꯈ꯭ꯔꯕ ꯍꯣꯁꯄꯤꯇꯥꯜꯒꯤ ꯀꯝꯄꯥꯎꯟ ꯑꯃ ꯖꯪꯒꯜ ꯑꯣꯏꯅ ꯎꯃꯪ ꯋꯥꯃꯪ ꯅꯥꯄꯤ ꯁꯤꯡꯅꯥꯡ ꯃꯔꯛꯇ ꯂꯩꯕ ꯑꯗꯨꯒ ꯕꯤꯜꯗꯤꯡꯁꯤ ꯁꯥꯕ ꯂꯣꯏꯈ꯭ꯔ ꯃꯇꯨꯡ ꯉꯁꯤ ꯐꯥꯎꯕ ꯁꯪꯒꯥꯗꯅ ꯂꯩꯕ ꯑꯗꯨꯒ ꯁꯪꯒꯥꯗ꯭ꯔꯒꯁꯨ ꯑꯣꯄꯔꯦꯁꯅꯦꯜ ꯑꯣꯏꯕ ꯆꯍꯤ ꯑꯃ ꯐꯥꯔ ꯐꯥꯎꯕꯗ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯀꯟꯗꯤꯁꯟ ꯁ꯭ꯇꯥꯐ ꯃꯇꯝ ꯆꯥꯅ ꯂꯩꯔꯝꯗꯕ ꯂꯩ ꯍꯥꯏꯔꯒꯁꯨ ꯎꯗꯕ ꯑꯗꯨꯒ ꯃꯇꯝꯗꯤ ꯂꯣꯏꯔꯦ ꯑꯅꯧꯕ ꯂꯥꯛꯑꯅꯤ ꯍꯥꯏꯔꯒꯁꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯥꯛꯇ꯭ꯔꯤꯕ ꯄꯨꯡ 9:30 ꯇꯥꯁꯤꯜꯂꯦ ꯍꯧꯖꯤꯛꯐꯥꯎ ꯂꯥꯛꯇ꯭ꯔꯤ ꯑꯅꯥꯕ ꯂꯩꯔꯤꯕꯁꯤꯡꯁꯤꯗꯁꯨ ꯆꯥꯕ ꯊꯛꯄꯒꯤ ꯑꯗꯨꯒ ꯏꯚꯟ ꯇꯣꯏꯂꯦꯠ ꯐꯥꯎꯕ ꯂꯩꯇꯕ ꯑꯅꯥꯕꯁꯤꯡꯒꯤ ꯇꯣꯏꯂꯦꯠ ꯂꯩꯇꯕꯅꯤꯅ ꯅꯥꯄꯤ ꯁꯤꯡꯅꯥꯡ ꯃꯣꯡꯁꯣꯡꯃꯛꯇ ꯆꯠꯂꯒ ꯇꯣꯏꯂꯦꯠ ꯇꯧꯕ ꯌꯥꯝꯅ ꯃꯑꯣꯡ ꯃꯔꯤꯟ ꯆꯥꯗꯕ ꯃꯑꯣꯡꯗ ꯂꯩꯔꯤꯁꯦ ꯑꯗꯨꯒ ꯊꯛꯅ ꯆꯥꯅꯕ ꯏꯁꯤꯡꯁꯨ ꯂꯩꯇꯕꯅꯤꯅ ꯃꯌꯥꯝꯁꯨ ꯄꯨꯈ꯭ꯔꯤꯗ ꯁꯤꯖꯤꯟꯅꯔꯤ ꯃꯔꯝ ꯑꯗꯨꯅ ꯑꯁꯨꯛ ꯆꯥꯎꯈ꯭ꯔꯕ ꯁ꯭ꯇꯦꯠꯀꯤ ꯇꯤꯕꯤ ꯍꯣꯁꯄꯤꯇꯥꯜꯁꯤ
health department aman pu government karigi mieng changbidribno masi maming khaktagi oina saraga project ama oina chi da I khraga sem ghare tawgre harga loisan bagi phibam la haibagi wahang adumati madugi pakhum government asina pifam tu I health department atu matam da puning changchin pham thoi Leikaigi Wakat imana yumbu ne bako sigi reservoir hai tare ne lok tagi sing sigi pipe se poktu ne ba adu sida tara matungda sidigi mule kai pidu ne ba pi bo marak ta yaw rabo da idri oira kido pambro khangde dai mo masi mayam ne ohen ge ga ohen gani ohel lore to e sigi ge mafam sidi katho ira pesa hanjalak prak mai to aha bada kathok pane na han duna katho me ko ai ngon da ai na khara di phangre pesa hanjalak wala amti phangre bai reservoir se da sing je thamaga filter toroga legai miam da atop pipeline se da gi thage hai bagi yam phajab plan scheme ne dubu yam phajat arga se thabak ta onthok trabni na chai kun hen uto to namne legai miam se ising phangda na ha kamna re hand pump khara holi basi da gi ising se launari adu su ayam hand pump singa si sijina ba ya da ba arsenic amadi iron gi chang yam wang maram na ko phisu phizam ba khong kur ham banatana sina ba yadri ama ani khak natana madu da gi ising se thak ba yadri ha ba tare maram da legai se da ising ya wa badi aduki matik were wanga wang manina ising se pukri thamtar ga su pukri de tungba ngam dawa pa de hand pump amazu lere chingi area oi banina chingmai hai tare ising si hand pump mudi marang kai re dubu hai re ba ising sing si sina ba yabra yadabra du ising soi ba mayam se da hang khangjar gi ising se thangna sana bagi ro gain thang sana bagi ni yabu yabra se kha kan manam dikhan na me duga yadi yari arsenic natraga iron gi hadi kahta changjam wange marab no kolik ka se ngaksang ngang ba calling gari se sabada di farmo kha ado upai lai tamni na dung sijinare thangna sana ba khadagi ra phizu phizam beru jama thab loi lo loi na bak tawe food security gi jo khoi amata phangjadari huju amata phangri ka so amata phangjadri dagi ka tiro sema mane ba me hai bagi kai no di tajare ko adu ka amata pibi rakte dagi food security gi amata phangjada ba hai tare khoi gi government dagi pibam thokpa khoi gi lambi thong ju sembidra adagi pibam thokpa cheng adagi kerosene kai kara hoje phau buje ora santi de lagre lupa hum piba cheng si mathang chahi 2018 da phangda male kai se kari haibini pa hum piba cheng dilana hana yelupa ma taruk tere ta piba to akoi tara tau yele lo budu bau am da phangdre adu bau phangdra bani na hum piba di akoi expect tawdre akoi sum yamna wai lekai je ko aduga koi maning kai je masih yang mana lejer ko ding lambi no nama kera wangkem maning lekai ge area da member amagi member lere ward number 7 le 8 lai dudi confirm ta adri adubu lekai sigi oiba ward member amadi lere ward member chang hangsi kari no hoji phawda napsa gi card sing se lekai miam da food security card yen thokri besi card yen thoktar gati cheng su sungphang phangaro habani adubu member yum da lerong gadra ler moira habdudi chang khangtar ward number 7 ki member leram dre je amata ngai ward number 8 ki member khakta ngai hai tare so area zina Kerawang camp mamalika area ni DV hospital ki ye thang masar hai tare am nak na leina re mafam se da ward number 8 ki member ki mayum je sir sangsara leidun yum sena ward number 8 ki member ki yum ni adubu member su leram dare thabuk cha thokre ana bam yaw budagi laing chakre hare ward number 7 ki su member le hokre 8 ki su member leitrabani na kari gi damak ta lekai sida food security ki ration card sing yen thoktre bino labra laktre ba habaki pakum do madi khang bangamdre adubu ngasi ki episode humpudra taruk suba episode si yeng biba targadi mari lena ba concern department ki DSO bo oiro DC bo oiro natraga food security ki director bo oiro secretary bo oiro mayam na yeng bi targadi lekai asida thani hela phawba sida ngasi phawba food security ki card phangna leiribasi atu matamda
ꯐꯪꯍꯟꯅꯕꯒꯤꯗꯃꯛꯇ ꯃꯤꯌꯥꯝꯒꯤ ꯔꯥꯏꯠꯁꯤꯡꯗꯨ ꯐꯪꯍꯟꯅꯕꯒꯤꯗꯃꯛꯇ ꯆꯦꯡꯁꯤꯡꯗꯨ ꯐꯪꯍꯟꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯕꯤꯕ ꯃꯊꯧ ꯇꯥꯔꯤ ꯍꯧꯖꯤꯛ ꯃꯈꯥ ꯇꯥꯅ ꯆꯪꯁꯤꯜꯂꯒ ꯌꯦꯡꯁꯤ ꯑꯩꯈꯣꯏꯒꯤ ꯇꯤꯚꯤ ꯁꯦꯟꯇꯔ ꯍꯥꯏꯇꯥꯔꯦ ꯃꯅꯤꯄꯨꯔ ꯑꯃꯇ ꯉꯥꯏꯔꯕ ꯇꯤꯚꯤ ꯍꯣꯁꯄꯤꯇꯥꯜ ꯉꯁꯥꯏ ꯄꯨꯡ 9ꯗ ꯆꯪꯕ ꯃꯇꯝꯗꯗꯤ ꯁ꯭ꯇꯥꯐꯁꯤꯡ ꯂꯥꯛꯍꯧꯗꯕꯅꯤ ꯍꯧꯖꯤꯛ ꯄꯨꯡ 10 ꯇꯥꯔꯦ ꯃꯔꯝ ꯑꯗꯨꯅ ꯄꯨꯡ 10ꯗ ꯂꯥꯛꯀꯅꯤ ꯍꯥꯏꯕꯅꯤꯅ ꯂꯥꯛꯄ꯭ꯔꯥ ꯂꯥꯛꯇꯕ꯭ꯔꯥ ꯌꯦꯡꯕ ꯇꯥꯔꯦ ꯄꯨꯡ 10ꯒ ꯃꯤꯅꯤꯠ 20 ꯇꯥꯈ꯭ꯔꯦ ꯍꯧꯖꯤꯛ ꯐꯥꯎꯗ ꯑꯌꯥꯝꯕ ꯁ꯭ꯇꯥꯐꯁꯤꯡ ꯃꯔꯨꯑꯣꯏꯅ ꯗꯣꯛꯇꯔ ꯂꯥꯛꯇ꯭ꯔꯤ ꯀ꯭ꯂꯔꯛꯁꯤꯅ ꯑꯦꯇꯦꯟꯗꯦꯟꯁꯀꯤ ꯔꯦꯀꯣꯔꯗꯁꯦ ꯄꯥꯏ ꯍꯥꯏ ꯃꯥꯁꯨ ꯌꯧꯔꯛꯇ꯭ꯔꯤ ꯏꯔꯤꯜꯕꯨꯡ ꯌꯧꯔꯦ ꯍꯥꯏꯕ ꯃꯤꯅꯤꯠ 10 ꯐꯥꯈ꯭ꯔꯦ ꯍꯧꯖꯤꯛꯐꯥꯎ ꯌꯧꯔꯛꯇ꯭ꯔꯤ ꯏꯔꯤꯜꯕꯨꯡꯗꯤ ꯍꯟꯈ꯭ꯔꯖꯥꯠꯂ ꯈꯪꯗ꯭ꯔꯦ ꯑꯗꯨꯒ ꯗꯣꯛꯇꯔꯁꯨ ꯌꯧꯔꯛꯇ꯭ꯔꯤ ꯃꯔꯝ ꯑꯗꯨꯅ ꯉꯁꯤ ꯑꯩꯈꯣꯏ ꯄ꯭ꯔꯦꯁ ꯂꯩꯕꯗꯒꯤ ꯃꯌꯥꯝꯅ ꯐꯣꯟ ꯇꯧꯔꯒ ꯀꯧꯈꯠꯅꯕꯗꯒꯤ ꯀ꯭ꯂꯔꯛꯄꯨ ꯑꯣꯏꯔꯣ ꯗꯣꯛꯇꯔꯕꯨ ꯑꯣꯏꯔꯣ ꯍꯧꯗꯅ ꯈꯔ ꯉꯟꯅ ꯂꯥꯛꯄꯒꯤ ꯃꯃꯤꯗꯤ ꯇꯥꯔꯤ ꯑꯗꯨꯕꯨ ꯌꯧꯔꯛꯇ꯭ꯔꯤ ꯑꯗꯣ ꯑꯇꯣꯞꯄ ꯃꯇꯝꯗꯗꯤ ꯄ꯭ꯔꯦꯁ ꯅꯨꯡꯇꯤꯒꯤ ꯂꯥꯛꯄ ꯅꯠꯇꯕꯅꯤ나 ꯂꯩꯀꯥꯏ ꯋꯥꯀꯠ ꯅꯨꯡꯇꯤꯒꯤ ꯂꯥꯛꯄ ꯅꯠꯇꯕꯅꯤ나 ꯗꯣꯛꯇꯔꯁꯤꯡ ꯀ꯭ꯂꯔꯛꯁꯤꯡ ꯑꯃꯗꯤ ꯑꯇꯩ ꯁ꯭ꯇꯥꯐꯁꯤꯡꯁꯨ ꯃꯇꯝ ꯆꯥꯅ ꯑꯃꯗꯤ ꯆꯥꯡ ꯅꯥꯏꯅ ꯃꯁꯤꯡ ꯁꯨꯅ ꯂꯥꯛꯑꯝꯒꯗ꯭ꯔꯥ ꯂꯥꯛꯑꯝꯃꯣꯏꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯌꯥꯝ ꯆꯥꯎꯕ ꯑꯩꯈꯣꯏꯒꯤ ꯑꯍꯣꯕ ꯍꯥꯏꯒꯗ꯭ꯔꯥ ꯑꯃꯗꯤ ꯃꯃꯤ ꯇꯥꯔꯤ ꯂꯩꯀꯥꯏꯒꯤ ꯋꯥꯀꯠ ꯃꯥꯏ ꯂꯩꯀꯥꯏꯒꯤ ꯂꯝꯕꯤꯁꯤꯒꯤ ꯍꯦꯛ ꯃꯅꯤꯡꯗ ꯍꯥꯏꯇꯥꯔꯦ ꯍꯣꯇꯦꯜ ꯑꯃ ꯂꯩꯔꯦ ꯃꯈꯣꯏ ꯀꯦꯔꯥ ꯋꯥꯡꯈꯦꯝꯁꯦ ꯀꯝ ꯄꯥꯜꯂꯤꯒꯦ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯀꯦꯔꯥ ꯋꯥꯡꯈꯦꯝꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯐꯅ ꯉꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯦꯝꯕꯤꯁꯦ ꯍꯔꯥꯎꯗꯅ ꯑꯩꯈꯣꯏꯁꯦ ꯅꯨꯡꯉꯥꯏꯕ ꯑꯣꯏꯅ ꯆꯥ ꯊꯛꯑꯝꯃꯤꯗꯣꯏꯖꯥ ओके लाई हराउबगी नुंगाइबगी चा थक्पा अदुबुदी याम फारेको लेकाइगी पुदी चेगी बनामतन होगनिना अदु नतबा लेकाइगी लंबी थोंग इसिंग मई चेंग चा कमाइ तौरिगे lambi thonggi matangdi ibungo sam nuaitere sigi matung ina ising je akoi da yam awaba mo ore ising ju leiti ado koi hana koi PDS ke cheng cha kerosin thau yelam bado madu yen gedab kyam kuirage hayo kuire yen da kuire ba ado ima hoi hana loram bro kya ka phange tham da tham da phangbu yaw ama ye chahi am da kya phange ba masing khangdi ba yunga yen de ba ka pai da bagina mari phangi bungo ka pai da mari pai bagina tara phangi adu mayam do to khar ga ne andak April tha do अंदर हौगी थानी ममा हौगी एप्रिल दो अदुगी एप्रिल की तारीख को मंगा दा मणिपुर के चीफ मिनिस्टर ना कोई नेशनल फूड सिक्योरिटी ना चेंग किलो द लुपा अहुम पीबा मी मद किलो मंगा पीबदो हौदो खरबने लेका इसी की कार्ड सु थाग्रबने कार्ड फंगिरबो कार्ड सु फंगजते अदुगा अदुगी चेंग जो कोई द फंगिबा लेति फंगबलेद्रीबा ngasi इजादिन हार कांदा असेंग बावारी खंगी अदा कोई वार्ड मेंबर अनि जे वार्ड नंबर 7 के सु वार्ड नंबर 8 के सु मेंबर अनि की मयद जलुरे अनि मा मोले होगे बा मोइ द हंगदौने बा कार्ड से क्राई लेरगे कोई कार्ड तो पीबिरो अदु कोई लेका की एजेंट न कनानो कनादि चेंग जे लौगदबनो हायरगा चेंग जे लौगदबने बा किलो मदा लुपा अहुम मी मदा किलो मंगा युंदोंग दना तबा मी मदा एर्टिरोन संबा अमदा इलेक्ट्रॉन नते हुजिके इलेक्ट्रॉन लेते कार्ड से यार पुरो इमा होगी मुंग से मी तरा लेरम याय को मी तरा से मी मंगा की कार्ड से मी मंगा ममिंग याव तारगदी मी मंगा ता किलो मंगा ता किलो कुमार पंगदबा और किलो अमम द लुपा अहुम अखोई लमजे को वांखेमजी लाइक लाइसु हइबा खरा वाटबा अदगी इना खुनबजी अखोई स्वाइदि एरिया द लेजि इम्फाल नि लौमक्तनी अखोई आयामने इसागी मिंग द लौ लेदबा ngaktaneba o mayam de loksal ubo waktaneba loksal ubo ngaktaneba अखोई गिदि इमुंग अमदा मी मंगा लेरगा मंगा दुगी पीबी बनते मी अमा खकी केजी मरी पीगनी अदुना हानगी अरीबनेबा युमदोंग द पीबा हाइतारेने हौजिकति युमदोंग द पीर रोएबा हौजिकति मी अमदा किलो मंगा कार्ड से मी मरी के पालागना किलो कुन फंगनी मी अनि खतंग पालागना किलो तरा का फंगतारेना श्याम नोय दे अदुगा किलो अमदा लुपा अहुम पीगदबा लुपा मरी द योलो पसु यारोय अदुगी दम त खनागदबनी मा होइना इमा होटेल मकु दसु वारि सदगी इमा इसिंग या नोय तारी इमा दि होटेल फमनीना इसिंग या मथौ तारंगनी इसिंग कमाय काय दि लौबिगे इसिंग जे पमदै दि सो ए अदो मी जे यामन बनिना सोको जे पाक फंगी क्यू लेमने क्यू लेपा अदु इसिंग जे क्यू लेपा लौरे लैद्रो मिदी वाटर टैंकर दे लैबु जावे लैबा पैसा पाइ बदि लै अखोइ पैसा लैद्रे पैसा पाइ दमिना क्यू दे लेपे अया मन वांगेम दि लैयेबा सांगा दम सोए सांगा सोएबा अदु हुजिकी वाटर सप्लाई हादि हैंडपंप गी सिंग दो मदु मन महा नंबर दगी कोलिंग गाबगा जु यावेबा मनम नामे फमल लगा अया मन खुंजी लैबे मिजी इसिंग लै वांगवाना अकोई केराव केंद्रगी कोई मंत्री लाको कदो बय मेरे लाको त कोई हाइजे हैंडबेल मसंग दिदा हेंगत पी वना हेंगत पिनी सुए हेंगत पिदी ओके हैंडपंप सो मसिंग हेंगत पिदरे अदु चही कुन गे ममांगदा कोई लोक तगी तार बेसिंग दुना योक्सल लगा लेका दे पीने ना रिजर्वर गादी सावरब ने बे टैंकी यमा अदु हुजबो पिदरे लैयो अदगी मतंग से रेल पंप दने अकोगी हंसिन हाइना गोतिल हलजे ममै पानबसे मसिबो इसा डाइरेक्ट थेंगे जखरे अदुन आइने हुजिनि हेल पंप इसिंग थक्त्रे इमाजे आई इसिंग लैरगा थाए अदुन आइने तसेंगने पैसा पाइबा मतमदे फै लैतबा मतमदे इमा इसिंग अवाबा याम प्रॉब्लम लै यंगोद ओके से लै मतमददी थोदोक कजु खलुदे अदुबु से लेक्टर गांददी हाइरिबा इसिंग लैबदसु वारे हाबने अदु हेन पंग इसिंग सी कोई आर्सेनिक अमदी आयरन की खदी कोई केमिकल्स याउदना
mayamda thakpa chabada awaba ri phataba hachangda songniya oiba targasu tin hoba yorpagi hena khudong thimya oiba hena hangoi ninga oiba masang amadi domak leri lekai sida yam anga ko mong leri se lambi haira imphal dagi ngarian khugi andro chakhibe lambi se masunga ya repunga kare aduga lekai gi maya lekai khatani khugi lerak si kitang kolas thabiriba penemang phauba aduga atoppa makha lekai ma maning lekai mama lekai loina mag koi lerak sing se pungkai kare galai nunga tani kolas ngasi phauba thabagi mami tadri aduga water supply gi singna for the last more than 20 years water supply ki tanker ama sabir ngasi phauba ising birna le lekai sida aphaba haibatu karimta leitre marmaduna mari lenaba department atu matamda hairiba awat pasing ngasi mention bibu matam tari masin ngasi lekai wakar ki thorom ngasi edition se karam togi bage natraga adong lekai dasu lekai wakar ki timna laning batarga dekho dekhan bir pe yagane ko email id ri impacttvnews@gmail.com natraga ko Facebook page www.facebook.com/impactvmanipur da join to biraga comment amadi feedback tha bir pe yagane ngasi ko ande lekai wakar ki thorom se matang shoy solution jarge matang ki cheyolda ano ba episode amagalona ano ba lekai ama pudun lakchege till then keep watching impact news keep watching lekai wakar ta bata horo udu horo ciao adana handaki irai no misidane kogi wangkhemgi kera wangkhemgi lekai wakar se karino hojong napsagi card phangri ising thangna bacha hi kun kuntha se phangna leri water supply di sare pidri lambi ju pungkai gaira galai wal dagi la ibangari lambi ju pungkai gaira karino mayam na nuai tuise